ꯑꯉꯥꯡ ꯑꯃꯅ ꯄꯥꯝꯖꯅ ꯑꯁꯤꯃ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯌꯩꯊꯠꯄꯤꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ? ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯀꯅꯤ ꯈꯟꯖꯩ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯁꯤꯡꯅ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ, ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯇꯨꯡꯗ ꯆꯥꯎꯔꯛꯂꯒ ꯑꯣꯏꯒꯦ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯅ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯌꯥꯒꯅꯤ? ꯑꯉꯥꯡꯕꯨ ꯐꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯣꯠ ꯅꯩꯕ ꯌꯥꯎꯔꯛꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯒꯗ꯭ꯔꯥ? ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ, ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯔꯥꯟ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯔꯣꯍꯜ ꯍꯣꯁꯇꯦꯜꯗ ꯄꯨꯟꯅ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯑꯍꯤꯡꯗ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯍꯣꯁꯇꯦꯜꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨ ꯆꯣꯡꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯔꯣꯍꯟ, ꯕꯦꯅꯣꯏ, ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯥꯅꯤꯟꯗꯔ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯂꯩꯕ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯗꯨꯅ ꯇꯤꯀꯦꯠ ꯀꯛꯂꯤ꯫ ꯍꯣꯜ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯅ ꯔꯣꯍꯟꯅ ꯆꯨꯔꯨꯞ ꯆꯝꯈꯠꯂꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯨꯔꯨꯞ ꯂꯥꯟꯅꯏ꯫ ꯃꯈꯣꯏ ꯃꯔꯤꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯤꯂꯝ ꯌꯦꯡꯃꯤꯟꯅꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯣꯍꯟ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯂꯛꯅꯔꯨꯔꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯔꯥꯊꯣꯔ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯊꯣꯔꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯔꯥꯊꯣꯔꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯥꯊꯣꯔꯁꯨ ꯍꯟꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯔꯥꯊꯣꯔꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯣꯁꯇꯦꯜ ꯌꯧꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯔꯥꯊꯣꯔꯅ ꯂꯨꯅꯥ ꯊꯧꯗꯨꯅ ꯍꯣꯁꯇꯦꯜ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯣꯁꯇꯦꯜ ꯌꯧꯍꯧꯔꯕꯗꯤ ꯔꯥꯊꯣꯔꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯄꯅꯤꯁꯃꯦꯟꯠ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯄꯅꯤꯁꯃꯦꯟꯠ ꯄꯤꯕ ꯉꯝꯃꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯁꯇꯦꯜ ꯌꯧꯅꯅꯕ ꯆꯦꯜꯂꯣ꯫ ꯃꯈꯣꯏ ꯃꯔꯤꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯅꯣꯛ ꯈꯦꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯕꯤꯀ꯭ꯔꯝꯗꯤ ꯇꯨꯁꯤꯟꯗꯨꯅ ꯃꯈꯣꯡ ꯂꯩꯊꯦꯛꯂꯝꯃꯤ꯫ ꯆꯦꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯒꯦ, ꯅꯈꯣꯏ ꯍꯥꯟꯅ ꯍꯣꯁꯇꯦꯜ ꯌꯧꯅꯅꯕ ꯆꯠꯂꯝꯃꯣ"꯫ ꯑꯗꯨꯕꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯗꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨꯁꯨ ꯃꯈꯣꯏꯅ ꯁꯝꯗꯨꯅ ꯍꯣꯁꯇꯦꯜ ꯌꯧꯅꯅꯕ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯔꯥꯊꯣꯔꯁꯨ ꯃꯍꯥꯛꯀꯤ ꯂꯨꯅꯥ ꯑꯃꯟꯕ ꯑꯗꯨ ꯊꯧꯗꯨꯅ ꯍꯣꯁꯇꯦꯜ ꯌꯧꯅꯅꯕ ꯆꯠꯈꯤ꯫ ꯔꯥꯊꯣꯔꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯤ ꯀꯔꯤ ꯗꯁꯥ ꯇꯥꯒꯅꯤ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯃꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅꯤꯟꯗꯔꯅ ꯕꯤꯀ꯭ꯔꯝꯗ ꯍꯪꯂꯛꯏ, "ꯌꯨꯝꯗ ꯄꯥꯎ ꯇꯥꯅꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯗꯤ ꯐꯖꯔꯅꯤ"꯫ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯇꯦꯛꯍꯧꯗꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯗꯦꯛꯀꯦ ꯍꯥꯏꯔꯛꯑꯅꯤ ꯌꯨꯝꯗꯗꯤ"꯫ ꯕꯦꯅꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯄꯠꯄ ꯁꯔꯀꯥꯔꯒꯤ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯝꯊꯔꯣ ꯍꯥꯏꯔꯛꯑꯅꯤ"꯫ ꯃꯥꯅꯤꯟꯗꯔꯅ ꯑꯃꯨꯛ ꯔꯣꯍꯟꯗ ꯍꯪꯂꯛꯏ, "ꯔꯣꯍꯟ, ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ"? ꯔꯣꯍꯟꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯈꯪꯗꯦꯗ, ꯆꯍꯤ 9 ꯁꯨꯔꯛꯂꯦ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯨꯗꯕ"꯫ ꯃꯈꯣꯏ ꯃꯔꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯗ ꯐꯨꯒꯅꯤ ꯆꯩꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯈꯣꯏꯗ ꯄꯅꯤꯁꯃꯦꯟꯠ ꯄꯤꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯅꯔꯨꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯔꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁꯇ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯃꯔꯤꯅ ꯍꯣꯁꯇꯦꯜꯒꯤ ꯇꯦꯡꯀꯤꯗꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯄꯗꯒꯤ ꯍꯣꯁꯇꯦꯜ ꯄꯨꯝꯕ ꯁꯨꯇꯤ ꯊꯥꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯅꯈꯣꯏ ꯃꯔꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯐꯥꯕꯅꯤ"꯫ ꯕꯤꯀ꯭ꯔꯝꯗꯤ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯤ꯫ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯍꯥꯏꯖꯔꯛꯏ, "ꯌꯨꯝꯗ ꯕꯕꯥꯅ ꯑꯩꯕꯨ ꯐꯨꯕꯗ ꯑꯩ ꯍꯤꯡꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯔ, ꯑꯩꯒꯤ ꯑꯔꯣꯏꯕ ꯆꯥꯟꯁ ꯑꯃꯠꯇ ꯄꯤꯕꯤꯌꯨ"꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯈꯨꯝꯂꯛꯏ, "ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁ ꯀꯧꯈ꯭ꯔꯕꯅꯤ, ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯒꯅꯤ꯫ ꯅꯈꯣꯏ ꯃꯔꯤꯃꯛ ꯍꯣꯁꯇꯦꯜ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯇꯥꯟꯊꯣꯛꯑꯕꯅꯤ"꯫ ꯃꯈꯣꯏ ꯃꯔꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯤꯟꯗꯔꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯐꯤꯁꯇ ꯃꯀꯣꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯥꯔꯟ ꯐꯨꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯍꯪꯂꯛꯏ, "ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯔꯥꯊꯣꯔꯒ ꯁꯤꯅꯦꯃꯥ ꯌꯦꯡꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯝꯇ ꯍꯪꯉꯨꯅꯦ, ꯔꯥꯊꯣꯔꯒꯤ ꯅꯨꯄꯤꯗꯤ ꯃꯥꯟꯗꯦ"꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅꯤꯟꯗꯔ ꯂꯥꯛꯂꯒ ꯍꯪꯂꯛꯏ, "ꯔꯣꯍꯟ, ꯍꯣꯁꯇꯦꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯌꯨꯝꯗ ꯕꯕꯥ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯅꯪ ꯀꯤꯕ꯭ꯔꯥ"? ꯔꯣꯍꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯥꯅꯤꯟꯗꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯟꯗꯨꯅ ꯌꯨꯝꯗ ꯆꯠꯀꯗꯕ ꯂꯩꯔꯕꯅꯤ꯫ ꯉꯁꯤ ꯆꯠꯂꯤꯕ ꯑꯁꯤꯅ ꯈꯔ ꯉꯟꯅ ꯆꯠꯄꯅꯤ ꯈꯟꯗꯣꯛꯑꯣ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯣꯍꯟꯅ ꯃꯈꯣꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯑꯣꯡ, ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯤꯇꯣꯞꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯄ ꯄꯨꯟꯁꯤ ꯃꯑꯣꯡ ꯑꯁꯤꯅ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯀꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯔꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯌꯥꯔꯦ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯁꯩꯊꯥꯗꯨꯅ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯛꯂꯤ꯫
ꯔꯣꯍꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯔꯥꯏꯇꯔ ꯑꯏꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯩ, ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯄꯦꯀꯤꯡ ꯇꯧꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯅꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯣꯍꯟꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯐꯤꯂꯝꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯖꯔꯝꯒꯗꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯅꯔꯤ꯫ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯎꯅꯔꯔꯣꯏꯗ꯭ꯔꯥ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯔꯣꯍꯟ ꯓꯥꯔꯈꯟꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯁꯤꯝꯂꯥꯗ ꯂꯩꯕꯅꯤ꯫ ꯔꯣꯍꯟꯒꯤꯗꯤ ꯓꯥꯔꯈꯟꯗꯒꯤ ꯃꯍꯥꯛꯄꯨ ꯂꯧꯕ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯇꯣꯝꯗ ꯍꯟꯕ ꯇꯥꯔꯝꯃꯤ꯫ ꯔꯣꯍꯟꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯓꯥꯔꯈꯟꯗ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯁ꯭ꯇꯤꯜ ꯁꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯤꯜꯒꯤ ꯐꯦꯛꯇꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯃꯃꯤꯡ ꯂꯩꯔꯕ ꯀꯝꯄꯅꯤ ꯇꯥꯇꯥ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯓꯥꯔꯈꯟꯗ ꯑꯁꯤꯗ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤ꯫ ꯓꯥꯔꯈꯟꯗ ꯔꯣꯍꯟꯒꯤ ꯃꯄꯥ ꯚꯥꯏꯔꯕꯀꯤ ꯁ꯭ꯇꯤꯜ ꯐꯦꯛꯇꯔꯤ ꯑꯃꯁꯨ ꯂꯩ꯫ ꯔꯣꯍꯟ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯇꯨꯅ ꯇ꯭ꯔꯦꯟꯗꯒꯤ ꯀꯨꯝꯊꯍꯧꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯔꯪ ꯑꯆꯧꯕ ꯑꯗꯨ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯣꯍꯟꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯚꯥꯏꯔꯕꯅ ꯃꯈꯨꯠ ꯄꯨꯜꯂꯗꯨꯅ ꯌꯥꯝꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯚꯥꯏꯔꯕ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯔꯣꯍꯟꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯔ ꯇꯝꯅ ꯆꯠꯈꯤ꯫ ꯔꯣꯍꯟꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯄꯥ ꯃꯆꯥ ꯀꯥꯔ ꯇꯣꯡꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯔꯣꯍꯟꯗꯤ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯥꯏꯀꯩꯗ ꯀꯤꯖꯅ ꯌꯦꯡꯖꯔꯤ꯫ ꯔꯣꯍꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯚꯥꯏꯔꯕꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯪꯈꯤ꯫ ꯔꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯇꯔꯪ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯀꯥ ꯑꯗꯨ ꯌꯧꯅꯅꯕ ꯆꯪꯂꯛꯈꯤ꯫ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯅꯤꯡꯊꯤꯖꯅ ꯊꯝꯗꯨꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯣꯍꯟꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯣꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯝꯃꯤꯗꯣ ꯑꯩꯒꯤ ꯐꯃꯨꯡꯅꯤ꯫ ꯔꯣꯍꯟ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ, ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯅꯣ? ꯚꯥꯏꯔꯕꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯅꯤ꯫ ꯅꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯏꯇꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯨꯍꯣꯡꯂꯨꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯋꯥꯈꯜ ꯆꯥꯅꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅꯤ ꯈꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯔꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯅꯪꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯔꯖꯨꯟ꯫ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯑꯔꯖꯨꯟ, ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯉꯥꯛꯇꯅꯤ, ꯀꯥ ꯑꯁꯤꯗ ꯅꯪꯒꯤ ꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯚꯥꯏꯔꯕꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯤꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯔꯣꯍꯟꯒꯤ ꯃꯈꯨꯔꯥ ꯖꯤꯃꯤꯅꯗꯤ ꯔꯣꯍꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯖꯤꯃꯤꯅ ꯔꯣꯍꯟꯗ ꯍꯪꯂꯛꯏ, ꯔꯣꯍꯟ, ꯅꯪꯗꯤ ꯃꯈꯥ ꯀꯔꯤ ꯇꯧꯊꯔꯅꯤ? ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯜꯂꯒ ꯑꯩ ꯑꯥꯔꯠꯁ ꯑꯦꯟ ꯂꯤꯇꯔꯦꯆꯔꯗ ꯃꯈꯥ ꯇꯝꯊꯕ ꯄꯥꯝꯃꯤ꯫ ꯃꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯁꯥꯏꯟꯁ ꯂꯧꯗ꯭ꯔꯤꯕꯗꯤ? ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯖꯤꯃꯤꯗꯤ ꯔꯣꯍꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯅꯪ ꯀꯔꯤ ꯏꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯁꯩꯔꯦꯡ ꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯦꯡ ꯏꯗꯣꯏꯔꯥ? ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯥꯏꯔꯕꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯀꯩꯝꯇ ꯏꯔꯣꯏ, ꯃꯍꯥꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖꯇ ꯆꯠꯀꯅꯤ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯒꯅꯤ꯫ ꯖꯤꯃꯤꯁꯨ ꯃꯌꯥꯝꯕꯒꯤ ꯁꯥꯎꯒꯟꯕ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯈꯔ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯇꯝꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯝ ꯇꯝꯖꯁꯅꯨ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯥꯏꯇꯔꯁꯤꯡꯗꯁꯨ ꯃꯌꯥꯝꯅ ꯑꯆꯧꯕ ꯏꯖꯠ ꯇꯧꯕ ꯍꯧꯅꯔꯕꯅꯤ꯫ ꯚꯥꯏꯔꯕꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯏꯖꯠ ꯑꯗꯨꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯔꯥꯏꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯀꯨꯔꯇꯥ ꯁꯦꯠꯂꯒ ꯕꯦꯒ ꯑꯃ ꯌꯥꯟꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯁꯥꯗꯨꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤꯡ ꯑꯗꯣ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯍꯩꯕ ꯁꯤꯡꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯔꯥꯏꯇꯔ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯒꯗꯕ ꯁꯤꯟꯐꯝꯅꯤ꯫ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯁꯤꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯚꯥꯏꯔꯕꯅ ꯑꯃꯨꯛ ꯔꯣꯍꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯁꯦꯝꯕ ꯔꯨꯜ, ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯔꯣꯍꯟꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ꯫ ꯚꯥꯏꯔꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯉꯣꯟꯗ ꯀꯅꯥꯝꯇꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯪꯈꯤꯗꯦ, ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅ ꯋꯥ ꯈꯨꯝꯃꯛꯀꯅꯨ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯏꯕ ꯅꯃꯤꯠ ꯑꯗꯨ ꯑꯩꯅ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯆꯣꯡꯊꯣꯔꯛꯀꯅꯤ꯫ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯎ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ꯫ ꯚꯥꯏꯔꯕꯅ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯥ ꯖꯤꯃꯤꯗ ꯍꯥꯏꯔꯛꯏ, ꯖꯤꯃꯤ, ꯎꯔꯕ꯭ꯔꯥ ꯔꯣꯍꯟꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ? ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯐꯥꯎꯕ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯀꯩ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯀꯥꯎꯗ꯭ꯔꯤꯗꯅ? ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯁꯔꯨ ꯈꯨꯗꯤꯡꯃꯛ ꯊꯨꯗꯦꯛꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯚꯥꯏꯔꯕꯅ ꯑꯃꯨꯛ ꯔꯣꯍꯟꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯑꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯆꯪꯍꯜꯂꯣꯏ, ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯇꯨꯝꯃꯨ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯍꯟꯕꯤꯔꯝꯃꯣꯏ꯫ ꯑꯩꯈꯣꯏꯗ ꯐꯨꯔꯛꯈꯤꯕ ꯆꯩꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯕꯗꯤ ꯔꯣꯍꯟ, ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯕꯅꯤ꯫
ꯑꯗꯨꯕꯨ ꯔꯣꯍꯟꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯆꯍꯤ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯅꯪꯕꯨ ꯎꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯥꯛꯈꯤꯗꯦ ꯚꯥꯏꯔꯞꯁꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯍꯟꯕꯨ ꯐꯨꯔꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯈꯤ ꯖꯤꯃꯤꯅ ꯈꯥꯝꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯍꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯚꯥꯏꯔꯞꯁꯨ ꯍꯟꯕ ꯂꯩꯇꯦ ꯚꯥꯏꯔꯞꯅ ꯇꯥꯟꯅꯗꯨꯅ ꯔꯣꯍꯟꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯚꯥꯏꯔꯞꯅ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯖꯤꯃꯤꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯕ ꯔꯣꯍꯟꯗ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯚꯥꯏꯔꯞꯅ ꯆꯪꯂꯝꯗꯥꯏꯗ ꯔꯣꯍꯟꯒꯤ ꯂꯨꯈꯝꯗꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯒ ꯆꯪꯈꯤ ꯖꯤꯃꯤꯅ ꯔꯣꯍꯟꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯦꯛ ꯅꯄꯥꯗꯨꯕꯨ ꯀꯔꯤꯒꯤ ꯑꯗꯨꯝꯕ ꯋꯥ ꯍꯥꯏꯔꯤꯕꯅꯣ ꯔꯣꯍꯟꯁꯨ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯏꯄꯥꯅꯣ ꯆꯍꯤ 9 ꯑꯁꯤꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯅꯕ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯨꯈꯪ ꯈꯪꯗꯕ ꯃꯤꯅꯤ ꯑꯩꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯅꯕ ꯂꯥꯛꯈꯤꯗꯦ ꯆꯍꯤ ꯑꯃꯗ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯑꯃꯃꯝꯗꯤ ꯊꯥꯔꯛꯈꯤ ꯑꯩꯅ ꯍꯟꯗꯛ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ ꯔꯣꯍꯟꯅ ꯑꯃꯨꯛꯁꯨ ꯃꯕꯨꯅꯤꯡꯗ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯐꯦꯛꯇꯔꯤꯗꯗꯤ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤꯕ ꯔꯣꯍꯟꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯨꯝꯅ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯍꯟꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯅꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗꯗꯤ ꯅꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕ ꯑꯗꯨ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯁꯥꯒꯤ ꯍꯥꯟꯅ ꯅꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯅꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯅꯔꯣꯝꯗꯣꯝ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯂꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯄꯤꯔꯛꯑꯣꯏ ꯖꯤꯃꯤꯅ ꯔꯣꯍꯟꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥ ꯑꯔꯖꯨꯟꯗꯤ ꯊꯦꯡꯂꯕꯅꯤꯅ ꯀꯥꯔ ꯃꯅꯨꯡꯗ ꯇꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯑꯔꯖꯨꯟ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯩ ꯆꯪꯉꯝꯃꯒꯦ ꯍꯥꯏꯔꯒ ꯀꯩꯝꯇ ꯇꯧꯔꯝꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯔꯣꯍꯟꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯔꯖꯨꯟꯕꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞꯅ ꯔꯣꯍꯟꯕꯨ ꯀꯧꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯏꯟꯗꯕ ꯌꯥꯗꯕ ꯔꯨꯜ ꯈꯔ ꯂꯩꯔꯤ ꯑꯍꯥꯟꯕ ꯔꯨꯜꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯕꯕꯥ ꯀꯧꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯁꯥꯔ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯖꯤꯃꯤꯒꯤ ꯃꯌꯨꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯗ ꯅꯪꯅ ꯑꯣꯟꯈꯠꯇꯨꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯈꯨꯝꯃꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕ ꯑꯗꯨ ꯈꯛꯇ ꯇꯧꯒꯗꯕꯅꯤ ꯔꯣꯍꯟ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯔꯣꯏꯕꯗ ꯚꯥꯏꯔꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯤꯃꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤꯗꯒꯤ ꯍꯧꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ ꯑꯃꯨꯛ ꯍꯟꯅ ꯃꯪꯂꯨꯔꯒꯅꯨ ꯃꯔꯝꯗꯤ ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯁꯨꯒꯅꯤ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯄꯨꯡ 1ꯒꯤ ꯃꯇꯨꯡꯗ ꯅꯪ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖꯇ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯆꯠꯀꯗꯕꯅꯤ ꯚꯥꯏꯔꯞꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯁ꯭ꯀꯨꯜꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯈꯔ ꯇꯧꯈꯤꯕ ꯑꯗꯨꯅ ꯅꯪꯕꯨ ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌా ꯑꯃꯗ ꯍꯥꯏꯖꯔꯒ ꯇꯧꯔꯛꯈꯤꯕꯅꯤ ꯍꯟꯗꯛ ꯑꯃꯨꯛꯀ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯀꯣꯂꯦꯖꯇ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟꯅ ꯇꯨꯝꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯍꯪꯂꯛꯏ ꯁꯥꯔꯅ ꯅꯉꯣꯟꯗ ꯆꯩꯕ꯭ꯔꯥ ꯑꯩꯉꯣꯟꯗꯁꯨ ꯁꯥꯔꯅ ꯑꯗꯨꯝ ꯆꯩꯕ ꯅꯠꯇ꯭ꯔꯒꯅ ꯐꯨꯕꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯏ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯚꯥꯏꯔꯞꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯍꯧꯗꯣꯛꯇꯨꯅ ꯋꯥꯀꯤꯡ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯈꯤ ꯚꯥꯏꯔꯞꯅ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ ꯖꯝꯁꯦꯗꯄꯨꯔ ꯄꯨꯝꯕ ꯀꯣꯏꯅꯅꯕ ꯋꯥꯀꯤꯡ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯁꯣꯔꯣꯛꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯑꯁꯤꯗ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯀꯟꯅ ꯆꯦꯜꯂꯛꯀꯗꯕꯅꯤ ꯔꯣꯍꯟꯗꯤ ꯑꯩ ꯋꯥꯀꯤꯡ ꯆꯦꯟꯅꯤꯡꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯚꯥꯏꯔꯞꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯪꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯋꯥꯀꯤꯡ ꯆꯦꯜꯂꯣꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ ꯔꯣꯍꯟꯁꯨ ꯌꯥꯅꯤꯡꯗ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯔꯖꯨꯟꯕꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁ꯭ꯇꯣꯞ ꯋꯥꯆ ꯑꯃ ꯄꯥꯏꯗꯨꯅ ꯚꯥꯏꯔꯞꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯝꯂꯤ ꯚꯥꯏꯔꯞ ꯑꯃꯗꯤ ꯔꯣꯍꯟ ꯋꯥꯀꯤꯡ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯔꯣꯍꯟꯒꯤ ꯃꯈꯨꯔꯥ ꯖꯤꯃꯤꯒꯤ ꯃꯌꯨꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯖꯤꯃꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯋꯥꯀꯤꯡ ꯆꯦꯟꯃꯤꯟꯅꯔꯛꯄ ꯎꯕꯗ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗ ꯂꯥꯛꯇ ꯉꯥꯏꯔꯤ ꯃꯥꯕꯨꯁꯨ ꯋꯥꯀꯤꯡ ꯆꯦꯜꯍꯟꯕ ꯍꯧꯔꯕ꯭ꯔꯥ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯂꯤ ꯃꯄꯥ ꯃꯆꯥ ꯋꯥꯀꯤꯡ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯖꯝꯁꯦꯗꯄꯨꯔꯗ ꯂꯩꯔꯤꯕ ꯇꯥꯇꯥ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯐꯥꯎꯟꯗꯔ ꯑꯗꯨꯒꯤ JRD ꯇꯥꯇꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯚꯥꯏꯔꯞꯅ ꯆꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟꯗ ꯋꯥꯔꯤ ꯂꯤꯔꯤ ꯖꯥꯔꯈꯟꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯃꯃꯤꯡ ꯂꯩꯔꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯖꯥꯔꯈꯟꯗꯒꯤ ꯍꯧꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯂꯤ ꯃꯈꯣꯏꯒꯤ ꯁꯣꯔꯣꯛꯇꯒꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯚꯥꯏꯔꯞꯇꯤ ꯌꯥꯝꯅ ꯌꯥꯡꯅ ꯔꯣꯍꯟꯗꯒꯤ ꯍꯥꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯔꯣꯍꯟꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯄꯥꯕꯨ ꯇꯥꯟꯅꯕ ꯉꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯇꯥꯟꯅꯕꯗꯤ ꯐꯪꯂꯝꯗꯦ ꯔꯣꯍꯟꯗꯤ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯁꯣꯔꯣꯛꯇ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯔꯣꯍꯟ ꯃꯄꯥꯒꯤ ꯃꯇꯧ ꯇꯝꯂꯗꯨꯅ ꯑꯔꯖꯨꯟꯅꯁꯨ ꯔꯣꯍꯟꯗ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯚꯥꯏꯔꯞꯇꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯥꯔꯗ ꯐꯝꯗꯨꯅ ꯔꯣꯍꯟ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯍꯟ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯔꯖꯨꯟꯕꯨ ꯔꯣꯍꯟ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯛꯈꯤ ꯔꯣꯍꯟꯁꯨ ꯆꯠꯅꯤꯡꯗ ꯊꯣꯔꯛꯈꯤ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯚꯥꯏꯔꯞꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯔꯖꯨꯟꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯥꯔꯖꯨꯟꯒꯤ ꯁ꯭ꯀꯨꯜ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯥꯏꯔꯞꯅ ꯑꯥꯔꯖꯨꯟꯗ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯌꯨ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯥꯛꯍꯟꯒꯅꯨ ꯑꯥꯔꯖꯨꯟꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞ ꯑꯃꯗꯤ ꯔꯣꯍꯟ ꯃꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯐꯦꯛꯇꯔꯤ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯧꯁꯤꯟꯗꯨꯅ ꯚꯥꯏꯔꯞꯅ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟꯕꯨ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯣꯍꯟ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯉꯁꯤꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒꯅꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯨ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯀꯤꯗꯅ ꯍꯥꯏꯒꯗꯕꯅꯤ ꯔꯣꯍꯟꯁꯨ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯒꯨꯝꯅ ꯅꯈꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞꯅ ꯐꯦꯛꯇꯔꯤꯒꯤ ꯃꯦꯅꯦꯖꯔ ꯔꯥꯎꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯀꯧꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯔꯥꯎ ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔꯅꯤ ꯑꯗꯨꯒ ꯔꯣꯍꯟ ꯅꯪꯒꯤꯅ ꯕꯣꯁ ꯑꯣꯏꯒꯗꯣꯏꯅꯤ ꯔꯥꯎꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯜꯃꯦꯠ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯔꯣꯍꯟꯗ ꯄꯤꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯁꯨꯅꯅꯕ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯗꯨꯅ ꯍꯦꯜꯃꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯔꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯈꯤ ꯔꯥꯎꯅ ꯁ꯭ꯇꯤꯜ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯆꯧ ꯑꯆꯧꯕ ꯃꯦꯆꯤꯅꯔꯤ ꯈꯨꯗꯤꯡꯃꯛ ꯔꯣꯍꯟꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯣꯍꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯧꯒꯗꯕ ꯃꯍꯥꯛꯀꯤ ꯊꯕꯛꯅ ꯀꯔꯤꯅꯣ ꯀꯝꯗꯧꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯔꯥꯎꯅ ꯃꯉꯣꯟꯗ ꯇꯥꯛꯂꯤ ꯔꯣꯍꯟ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯩꯕ ꯍꯩꯇꯕ ꯊꯤꯗꯅ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯊꯕꯛ ꯁꯨꯔꯤ ꯐꯦꯛꯇꯔꯤꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯔꯒ ꯏꯔꯨꯖꯕ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯇꯧꯗꯨꯅ ꯍꯨꯃꯥꯡ ꯆꯦꯟꯊꯕ ꯃꯈꯩ ꯔꯣꯍꯟ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯔꯣꯍꯟ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯇꯦꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯈꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯖꯔꯕꯁꯨ ꯔꯣꯍꯟꯒꯤ ꯋꯥꯈꯜꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛꯇ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯗꯨꯅ ꯂꯩꯔꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯟꯒꯤ ꯃꯃꯥꯡꯗ ꯁꯦꯅꯤꯌꯔ ꯈꯔꯅ ꯖꯨꯅꯤꯌꯔ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯔꯦꯒꯤꯡ ꯇꯧꯔꯤꯕ ꯃꯈꯣꯏꯕꯨ ꯂꯛꯅꯗꯨꯅ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯔꯣꯍꯟꯅ ꯎꯔꯝꯃꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯔꯣꯍꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯔꯖꯨꯟꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯔꯣꯍꯟꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯔꯖꯨꯟꯅ ꯔꯣꯍꯟ ꯍꯜꯂꯛꯄ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯃꯌꯥꯝꯕꯅ ꯆꯩꯔꯛꯂꯅꯤ ꯀꯤꯖꯗꯨꯅ ꯃꯌꯥꯝꯕꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯎꯄꯨꯗ ꯇꯨꯃꯤꯟꯅ ꯍꯥꯞꯆꯜꯂꯨꯏ ꯔꯣꯍꯟꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯅꯥꯎꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯐꯥꯎꯔꯛꯂꯕꯒꯨꯝ ꯇꯧꯔꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯚꯥꯏꯔꯞꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯆꯨꯔꯨꯞ ꯊꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯄꯥꯎ ꯌꯦꯡꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯅꯅꯕ ꯑꯅꯛꯄ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯔꯣꯍꯟ ꯃꯄꯥꯅ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡꯁꯤꯡ ꯑꯗꯨ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ ꯔꯣꯍꯟꯅ ꯊꯕꯛ ꯇꯧꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯅꯅꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯔꯖꯨꯟꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯅꯕ ꯃꯤ ꯑꯃꯗꯤ ꯊꯝꯁꯤ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯌꯥꯏ ꯊꯝꯃꯨ ꯀꯩꯅꯣ ꯅꯪ ꯅꯁꯥꯒꯤ ꯄꯩꯁꯥ ꯇꯥꯜꯂꯣ ꯅꯁꯥꯒꯤ ꯄꯩꯁꯥ पायरकांदा इमुंग असिदा थबक तौगदबा मी अमा मिनाय ओइगेरा चाक थोनबा ओइगेरा अमा थम्मु हौजिक लैबा असिदा रिसेशन लाक्तुना पोत चै सित्तबदगी वानारिबा मतम असिदा मी थमसि गायना रिसेशन हारिसिबु कैनो नंग खंजरब्रो नंगी तौफम थोपा नथौ तौदुना लयु अर्जुन कौरु चोदुगा चाक चानबा तौरसि अर्जुन दी इरुजरिबनी हाइदुना बाथरूम दा सानादुना लेरमी रोहन हाइरई सारना चाक चानबा कहोरबनी असोमदना भैरवना टीवी येंगदुना लेरिङे तंजा असिदा रोहनना भैरव की कार तुमिना चंगदुना भैरव की टेबल मथक्ता लेरिबा चुरुप उपुदुदगी चुरुप अमा अनि तुमिना लौथोई अदुगा नाकंदा लेरिबा मपागी वालेट अदुदगी पैसा खरा अमसु तुमिना लौथोकली वालेट अमदी चुरुप उपुदु मफम चाना थमलमलबा मतुंगदा कादुदगी तुमिना थोलके तौबा मतमदना मपागी टेबल मथक्ता लेरिबा मोबाइल अदुदा मसक खंगदबि नुपी मना कॉल तौरक्लमी रोहन मपागी कादा लेरिबा पोचै सिंग अदु मची अमते लेंहंदना हानगी मफम चाना थमलमलबा मतुंगदा तुमिना कादुदगी थोरक्की अदुगा मपागी मनाक्ता लाक्तुना टेबल दा फमदुना अर्जुन लाक्पा ngaiduna लेरमी मथंगी सिंदा भैरव अमदी अर्जुन तुमख्रबा मतुंगदा रोहन महाकी कादगी तुमिना थोरक्की मपागी गाड़ी शोदुसु पुदुना कुमथरक्की रोहन मपागी गाड़ी शो हांगदोक्तुना गाड़ी अदुबु स्टार्ट हवंदबिदा तमना तमना भैरव की कार अदुबु सोरोक यौनबा इंथोरक्की मखोइगी मयुमदगी खरा लापना गाड़ी अदु इंथोरक्लबा मतुंगदा रोहन कार मनुंगदा चंगदुना गाड़ी स्टार्ट तौरमी रोहन अहिंग अथेंगबा अदुदा मपागी कार अदु निंखा तमना थौदुना लाक्ली ngasai mapadagi huralakpa churup adusu monda nungaina car manungda thakli mathanggi sindana rohan yu thaknanabagidamakta mafam aduda leba bar amarda changlakhi adubu mahangna changlakliba bar aduda college ta ngasai mahangna thengnakiba junior singda ragging tawba senior mayam adu bar aduda famduna mangonda yengduna leramliba adu urakhi mathanggi sinda senior mayam aduna rohan bu bar adugi maningda chingduna puthorakhi senior mayam adugi luchingbu oriba apu haiba nupa aduna rohan da haira aise nangi senior ni haiba nang khangba natra rohan su khangi haiduna khumlakhi
ꯑꯄꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯂꯦꯖꯀꯤ ꯁꯦꯅꯤꯌꯔ ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯖꯨꯅꯤꯌꯔ ꯑꯃꯗ ꯖꯨꯅꯤꯌꯔ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝ ꯑꯃꯗ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯔꯣꯍꯟꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯃꯛꯏ ꯑꯄꯨꯅ ꯃꯍꯥꯛꯀꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯔꯣꯍꯟꯗ ꯀꯔꯤ ꯄꯅꯤꯁꯃꯦꯟ ꯄꯤꯁꯤꯒꯦ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯅꯣꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯩ ꯁꯛꯍꯟꯁꯤ ꯁꯦꯅꯤꯌꯔ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯍꯟꯁꯤ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯩ ꯁꯛꯑꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧ ꯔꯣꯍꯟꯗꯤ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯕ ꯍꯩꯇꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯗꯨꯅ ꯑꯄꯨꯁꯨ ꯃꯅꯥ ꯄꯥꯏꯗꯨꯅ ꯏꯁꯩ ꯑꯃ ꯁꯛꯂꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯔꯝꯃꯤ ꯔꯣꯍꯟꯁꯨ ꯑꯄꯨꯒꯤ ꯃꯇꯧ ꯇꯝꯅꯗꯨꯅ ꯃꯅꯥ ꯄꯥꯏꯔꯒ ꯐꯝꯃꯨ ꯂꯦꯞꯄꯨ ꯇꯧꯔꯝꯃꯤ ꯑꯄꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅꯗꯤ ꯑꯄꯨꯗ ꯑꯣꯏꯅ ꯅꯣꯛꯁꯤꯜꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯄꯨ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯎꯅꯔꯛꯏ ꯖꯨꯅꯤꯌꯔꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯜꯂꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯛꯅꯁꯜꯂꯦ ꯅꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯈꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯤ ꯁꯥꯎꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯗ ꯊꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯅꯔꯒꯨꯝꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯌꯨ ꯑꯣꯏꯅ ꯊꯛꯎꯔꯁꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯌꯥꯎꯅꯗꯅ ꯀꯃꯥꯏꯅ ꯌꯨ ꯊꯛꯀꯗꯣꯏꯅꯣ ꯑꯅꯣꯏꯕ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯣꯍꯟ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯨ ꯂꯩꯅꯅꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟ ꯑꯄꯨ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯦꯅꯤꯌꯔ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯂꯝꯃꯤ ꯌꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯔꯕꯅꯤꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯁꯦꯅꯤꯌꯔ ꯖꯨꯅꯤꯌꯔ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯄꯥꯔꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯌꯨ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯅꯤꯁꯥ ꯄꯥꯜꯂꯗꯨꯅ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯔꯛꯂꯤ ꯑꯄꯨꯅ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜ ꯑꯐꯕ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯕꯅꯤꯅ ꯅꯪꯗꯤ ꯅꯌꯨꯝꯗ ꯅꯄꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯔꯝꯃꯒꯅꯤ ꯐꯦꯃꯤꯂꯤꯒꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯎꯔꯣ ꯁꯣꯏꯗꯅ ꯍꯥꯏꯔꯝꯃꯅꯤ ꯔꯣꯍꯟꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯆꯪꯉꯛꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯔꯣ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯄꯨꯅ ꯑꯃꯨꯛ ꯔꯣꯍꯟꯗ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯒꯦ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯄꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯩꯔꯦꯡ ꯑꯃꯠꯇ ꯇꯥꯊꯣꯛꯁꯤꯗꯅ ꯔꯣꯍꯟꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯒꯦ ꯍꯥꯏꯕꯗ ꯌꯩꯊꯠꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯂꯝꯕꯤ ꯑꯃꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯆꯠꯂꯤꯕ ꯑꯁꯥ ꯌꯥꯎꯗꯅ ꯍꯩꯅꯤꯡꯕ ꯌꯥꯎꯗꯅ ꯍꯤꯡꯂꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯕꯨ ꯁꯩꯊꯥꯗꯨꯅ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯔꯤ ꯔꯣꯍꯟꯒꯤ ꯀꯥꯔꯗꯨꯗ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯅꯣꯏꯕ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯂꯛꯅꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯣꯍꯟ ꯍꯥꯟꯅꯒꯨꯝꯅ ꯚꯩꯔꯞꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯚꯩꯔꯞꯄꯨ ꯇꯥꯟꯅꯕ ꯐꯪꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯂꯤ ꯉꯁꯤꯁꯨ ꯋꯥꯕꯅ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯐꯝꯂꯤꯕ ꯔꯣꯍꯟꯗ ꯃꯅꯥꯎꯅꯨꯄꯥ ꯑꯔꯖꯨꯟ ꯆꯪꯂꯛꯂꯒ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯃꯒ ꯆꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯇꯝ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯚꯩꯔꯞꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗꯒꯤ ꯍꯣꯔꯣꯟ ꯀꯟꯅ ꯈꯣꯡꯂꯛꯂꯤ ꯑꯗꯨꯒ ꯔꯣꯍꯟꯗꯤ ꯑꯁꯣꯝꯗ ꯐꯝꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯚꯩꯔꯞꯅ ꯉꯥꯏꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯆꯥ ꯑꯃꯠꯇ ꯄꯨꯗꯨꯅ ꯆꯠꯈꯤ ꯔꯣꯍꯟꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯃꯈꯣꯡꯅ ꯇꯞꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯔꯖꯨꯟꯁꯨ ꯔꯣꯍꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯞꯅ ꯂꯥꯛꯂꯤ ꯁꯣꯔꯣꯛ ꯑꯆꯧꯕ ꯂꯥꯟꯊꯣꯛꯑꯝꯗꯥꯏ ꯃꯇꯝꯗꯅ ꯑꯔꯖꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯣꯍꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ ꯔꯣꯍꯟꯁꯨ ꯑꯔꯖꯨꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯖꯨꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯑꯔꯖꯨꯟꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯅꯅꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯔꯖꯨꯟꯅ ꯁ꯭ꯀꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯑꯗꯨꯒ ꯔꯣꯍꯟꯅꯁꯨ ꯃꯍꯥꯛꯀꯤ ꯐꯦꯛꯇ꯭ꯔꯤ ꯃꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯚꯩꯔꯞꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯔꯤ ꯔꯣꯍꯟꯅꯁꯨ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯃꯇꯧ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯋꯥ ꯈꯔ ꯈꯨꯝꯃꯛꯏ ꯑꯗꯨꯕꯨ ꯚꯩꯔꯞꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟ ꯃꯍꯥꯛꯀꯤ ꯐꯦꯛꯇ꯭ꯔꯤꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯍꯥꯡ ꯑꯆꯤꯛꯄ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯖꯤꯃꯤꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯃꯤꯟꯅꯅꯕ ꯂꯩꯔꯝꯃꯤ ꯔꯣꯍꯟꯒꯤ ꯃꯈꯨꯔꯥ ꯖꯤꯃꯤꯒꯤꯗꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯃꯤꯅ ꯔꯣꯍꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯚꯩꯔꯞꯅꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯔꯣꯍꯟ ꯑꯃꯗꯤ ꯑꯔꯖꯨꯟꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯗꯦ ꯑꯗꯨꯕꯨ ꯖꯤꯃꯤꯅꯗꯤ ꯔꯣꯍꯟꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯈꯣꯏꯅ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯨ ꯑꯦꯜꯕꯝ ꯑꯃꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯞꯇꯨꯅ ꯃꯆꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ ꯚꯩꯔꯞꯇꯤ ꯆꯥꯛ ꯆꯥꯕꯗ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯔꯣꯍꯟ ꯑꯃꯗꯤ ꯖꯤꯃꯤꯅ ꯚꯩꯔꯞꯄꯨ ꯁꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔ ꯃꯅꯥꯛ ꯑꯗꯨ ꯌꯧꯅꯅꯕ ꯄꯨꯊꯣꯔꯛꯏ ꯀꯥꯔ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗꯅ ꯚꯩꯔꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯒꯥꯔꯤ ꯊꯧꯒꯦ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯥꯔ ꯃꯅꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯣ ꯔꯣꯍꯟꯅ ꯒꯥꯔꯤ ꯊꯧꯖꯔꯅꯤ ꯑꯗꯨꯕꯨ ꯚꯩꯔꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯧꯕ ꯒꯥꯔꯤꯗꯣ ꯑꯩ ꯇꯣꯡꯅꯤꯡꯗꯦ ꯃꯍꯥꯛꯄꯨ ꯒꯥꯔꯤ ꯊꯧꯕ ꯍꯩꯒꯗ꯭ꯔꯅꯦ ꯚꯩꯔꯞꯇꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯉꯥꯡꯅꯤꯡꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯕꯦꯒ ꯐꯥꯗ꯭ꯔꯦ ꯍꯥꯏꯅꯤꯡꯕ ꯄꯪꯍꯥꯏꯗ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯖꯤꯃꯤ ꯑꯃꯗꯤ ꯔꯣꯍꯟꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯚꯩꯔꯞꯄꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯚꯩꯔꯞꯅ ꯍꯪꯂꯛꯏ ꯅꯪꯅ ꯒꯥꯔꯤ ꯊꯧꯕꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯅꯥꯗꯒꯤ ꯇꯝꯂꯤꯕ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯍꯣꯁꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯩꯈꯣꯏꯗ ꯒꯥꯔꯤ ꯍꯦꯛ ꯆꯥꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯣꯀꯦꯠ ꯃꯅꯤ ꯈꯔ ꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯒꯥꯔꯤ ꯆꯥꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯂꯣꯟꯅ ꯊꯧꯕ ꯁꯥꯟꯅꯩ
Bhairapna amuk khonjel wangna hanglai nanggi maramda aina khangdaba kari leidi nangna aingonda kari wa loli nang yu thakpra churupti thaktabra mapagi matawasida Rohan kireduna machin thiraga hairai ai yu thakte churupsu thakte masigi matungda Bhairapna amu hanglai nang nupi di koirabra nupi ga loinarabra Rohan na khara ikairap toroduna khumlai nupi ama phau koidri adubu Bhairapna di yamna sauna hairai haujuk phaba nupi ama ta koidriba gadha sidi haiduna yamna thina cherai ngaiak leiraga gari thoriba Rohan gi lukhamda kupangna tharaktuna lambi gi mataida khamu hairai lambi gi matai ajuda Bhairap mahakna chasinkiba thakchinkiba punamak handoktuna lerami mathangi sinda makhoi humna yum yorokpa matamda chatpa ngamdraba Bhairap Rohanna samduna imungda pusinaba yamna wana khonari Rohanna Bhairap pu yamna wana staircase ta samduna makhoi gi ka yawnaba purakli Bhairap na hairai nangi damakta aina achauba asa kaya torambani nangbu England da thaduna mafam maduda engineering tamhange khalambani adubu gadha nangna loina manghalle masigi matungda Bhairapna amu ikhang khangawdana saugalaga hairai school dagi tanthorokpa satra amabu karamba college na admission pirakani haduna Bhairapna khupangna thage tawraduna hairai Rohan di kibana mamai khallaga leirami Rohan gi matawasi ubada Bhairapna amu ka hena sauna athiba mongda machanupa da hairai nupa kemta hek manjade ta konangse nangi namana nangbu mapuroiba engondagi hena nungsikhi maram maduna ni nangna nupi malibase Bhairap staircase karambadagi tusinduna floor makhada famtharai Bhairapna mathwai nungaitana nangbu unaba chahi khudingi ai nahaki hostel aduda lakhi aina lakpa matamda nangna lampakta namanaba chinga sanaduna leiba no kheduna leibada uraga nangi nungaiba aduda aina yeningkhide masigi damaktani aina principal ga unaduna nangi matangga wari sanaraga nanga unaramdabi halakhibado Bhairapna amushu mathwai nungaitana hairai matam aduda ibani unaramba tarabasu nangonda hainanaba aigi ifamda nungsiba wahai fajaba wahai ama fawa leiroi haujuk fawa nupi amata koiba ngamjadaba nupi manba hairamaga Bhairap mahaki kada yamna sauna sangki mathangi sinda Rohan amadi mahaki anauba mamanaba apuga loinana makhoi senior sing punduna yu puna thakminarami apuna hairai aigi ipado matam punamakta yu thaktuna talai mahakna yu thaknanaba honaba matamda imagi yaujarapa sana lupa likol firol atangba firol fajaba punamak yonthokpa loikhre aduga imungda paisa amadi yonanaba pochai leiraktraba matamda imada athiba wahai sijinaduna chaiba amadi imabu yamna thina phuba haurakhi ima babagi matawasi ai amadi aigi piklibi ichanupi ekhoi anidi upai leitana tumina yengduna laikhi angang wairingedagi torokpa asigumlaba fajadaba nature asi ekhoina pakhang laisabi pharaklaba asi fawba tawri adubu nongmadi aina yumda halakpa matamda ekhoi babana imabu yamna sathina phuduna lerami ainasu imagi matawdu yengba ngamdraduna ipagi collar paiduna imungdagi chingthorakhi aduga mapanda inthokladuna khonjel hauna haiki ngasidagi hauna nang imung asida yu thaklaga changlakpa yaroi matam aduda aina wakhanda khanjakhi ekhoi imungi imai chagi nungaibada yakhai thingaiba oiriba ekhoi ipabu yum asida yu thaga changakanu haiduna aina ki halebanina ekhoi imana su engonda soidana maki harauduna aibu nungsina konbirakani khaladuna thonglon siladuna imungda changlakhi adubu imanadi ai khajaida kupangna kanna thaduna cherai oiningba ama oishanu mahakse aigi upuroibani aduga nangna mahaki machani macha amoina mapada asigumba mawong matau utpa phatte asigumba khondada wangang basu phatte haiduna aingondo oina onsinduna phurakhi imungda changakpa ngamdaduna leiriba akhoi bababu imana amuk hana imungda kausinduna punna leminakhi matam kharagi matungda hanagi matogumna imada amuk phuba chaiba haurakhi punuma asi yengba ngamdaduna aisu yum thadoktuna mafam asida lakhi apugi wari si taba matamda mayamdi mathwai nungaitana sukha leinarami tanja asida apuna hairai nakhoi sumaina leidoi oradi aigi haunabi du haurage hairamaga haugatuna chatki apugi mamanaba singna apu adumaina tawgunu haiduna khami adubu apudi kemta taramdana chatkhre aduga Rohandi apuna kari tawrakadobuno khallubada ingaw ngawna yingduna leiri masigi matungda apuna bar aduda pool sanaduna leiriba miyoi sing adugi manakta changsinduna makhoi sanariba aduda karem kathainaba wa kaya ngangba amadi sanariba miyoi sing adubu chai thangba haurakhi bar aduda pool sanaramliba miyoi sing adusu yu khara thakchinarabanina thauna phaba ngakta oina tawrami maram aduna pool sanariba party aduga apuga phunaba haurakhi apuga phunaba adu urapa matamda apugi mamanaba sing Rohan yauna makhoi mari su chensinduna apugi michangda pool sanaramba party aduga bar manung aduda akanba mawongda phunaba haurakhi makhoi maseldi amana amada pangphudu phunari koilang langli mataw asi ubada bargi staff aduna police ta call tawriba adu apuna su urami apuna laurai police ta call tawkhre police laktringeda mafam masidagi chen khrasi mayam maraktagi anoiba nupa aduna pool sanaba party adubu yamna kanna insilamlaba matungda makhoi maridi bar adugi mapanda chenthorakhi
ꯕꯥꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯔꯣꯍꯟꯒꯤ ꯃꯄꯥꯒꯤ ꯀꯥꯔ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯄꯨꯜ ꯁꯥꯟꯅꯕ ꯄꯥꯔꯇꯤꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟ ꯑꯃꯗꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯜ ꯁꯥꯟꯅꯕ ꯄꯥꯔꯇꯤꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯀꯥꯔ ꯃꯅꯨꯡꯗ ꯅꯣꯛꯈꯤꯗꯨꯅ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯈꯟꯅꯕ ꯍꯧꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯌꯥꯝ ꯐꯨꯅꯕ ꯃꯇꯝꯗ ꯀꯅꯥ ꯀꯅꯥ ꯐꯨꯔꯝꯕ ꯍꯥꯏꯕꯗꯨ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯁꯤꯗꯤ ꯔꯣꯍꯟ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄꯨꯟꯗꯨꯅ ꯂꯥꯛꯂꯕ ꯍꯣꯁꯇꯦꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯣꯍꯟꯅ PCO ꯑꯃꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜꯒꯤ ꯃꯃꯥꯟꯅꯕ ꯃꯥꯅꯤꯟꯗꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯅꯨꯡꯗꯥꯡꯗ ꯀꯣꯏꯕ ꯆꯠꯄ, ꯌꯨ ꯊꯛꯄ ꯑꯃꯗꯤ ꯕꯥꯔꯗ ꯃꯤ ꯈꯠꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯃꯥꯅꯤꯟꯗꯔꯅꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯈꯤꯕꯗꯒꯤ ꯍꯦꯔꯣ ꯑꯣꯟꯈ꯭ꯔꯦ, ꯅꯪꯒꯤ ꯕꯕꯥꯅꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯥ? ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯕꯕꯥꯗꯣ ꯕꯕꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯁꯥꯔ ꯑꯣꯏꯔꯦ꯫ ꯁꯥꯔꯅ ꯑꯩꯕꯨ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯁꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯌꯥꯎꯍꯜꯂꯦ, ꯑꯗꯨꯒ ꯐꯦꯛꯇꯔꯤꯒꯤ ꯊꯕꯛ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯆꯠꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯤꯁꯦꯁꯟ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕꯥꯁꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ꯫ ꯔꯤꯁꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯁꯤꯊꯔꯗꯨꯅ ꯃꯃꯥꯟꯅꯕꯒ ꯅꯣꯛꯈꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯔꯣꯍꯟ ꯅꯣꯛꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯏꯅꯥꯎꯅꯨꯄा ꯑꯃ ꯂꯩꯔꯝꯃꯦ, ꯆꯍꯤ 6 ꯁꯨꯔꯝꯃꯦ꯫ ꯑꯩꯗꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ 6 ꯑꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄा ꯑꯃ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯦ꯫ ꯔꯣꯍꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯅꯈꯣꯏꯗꯤ ꯀꯝꯗꯧꯔꯤ, ꯃꯌꯥꯝꯗꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ? ꯃꯥꯅꯤꯟꯗꯔꯅ ꯍꯥꯏꯔꯛꯏ, ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯅ ꯃꯨꯝꯕꯥꯏꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯍꯥꯡꯗꯣꯛꯈ꯭ꯔꯦ, ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯁꯨ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯕꯅꯤ, ꯑꯗꯨꯒ ꯕꯦꯅꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯀꯣꯂꯦꯖ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤ, ꯀꯣꯂꯦꯖꯇ ꯃꯥꯅ ꯍꯦꯔꯣ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯇꯧ, ꯈꯔ ꯇꯨꯝ, ꯈꯔ ꯆꯥ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯔꯣꯍꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯦ, ꯀꯣꯜ ꯊꯝꯃꯒꯦ꯫ ꯃꯥꯅꯤꯟꯗꯔꯅꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯁꯨ ꯃꯨꯝꯕꯥꯏꯗ ꯂꯥꯛꯑꯣ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪꯗꯤ ꯊꯦꯡꯅꯁꯤꯗꯅ꯫ ꯔꯣꯍꯟꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯣꯍꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤ꯫ ꯋꯥꯀꯤꯡ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯖꯤꯃꯤꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯔꯣꯍꯟꯅ ꯋꯥꯀꯤꯡ ꯆꯦꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯔꯣꯍꯟ ꯀꯧꯔꯤ꯫ ꯃꯆꯥ ꯂꯩꯇꯕ ꯖꯤꯃꯤꯒꯤꯗꯤ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟꯗꯤ ꯐꯦꯛꯇꯔꯤꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯍꯥꯡ ꯑꯆꯤꯛꯄ ꯑꯃꯗ ꯐꯝꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯄꯥꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯁꯤꯡ ꯑꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯤ ꯇꯥꯔꯣꯏꯗꯕ ꯃꯐꯝ ꯌꯦꯡꯂꯒ ꯊꯃꯣꯏ ꯄꯦꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯤꯃꯤ ꯑꯃꯗꯤ ꯔꯣꯍꯟ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯤꯛꯅꯤꯛ ꯆꯠꯂꯝꯃꯤ꯫ ꯔꯣꯍꯟꯅ ꯍꯪꯂꯛꯏ, ꯄꯤꯛꯅꯤꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯁꯤꯅ ꯀꯅꯥꯅ ꯄꯨꯊꯣꯔꯛꯏꯅꯣ? ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯕꯕꯥ ꯚꯥꯏꯔꯞꯅ ꯍꯧꯗꯣꯔꯛꯄ ꯑꯥꯏꯗꯤꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯠꯇꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯕꯕꯥꯁꯤ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯃꯤꯀꯨꯞ ꯑꯃꯗꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤ ꯂꯩꯇꯦ, ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯃꯤꯁꯨ ꯃꯥꯟꯗꯦ, ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯄꯤꯛꯅꯤꯛꯀ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯦ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯖꯤꯃꯤꯅ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯏꯃꯥ ꯂꯩꯖꯔꯝꯂꯕꯗꯤ ꯅꯪꯅ ꯔꯥꯏꯇꯔ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤꯗ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯄꯣꯔꯠ ꯇꯧꯔꯝꯒꯅꯤ, ꯅꯪꯒꯤ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯃꯆꯥ ꯐꯪꯖꯗ꯭ꯔꯕ ꯖꯤꯃꯤ ꯑꯃꯗꯤ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯔꯣꯍꯟ, ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯁꯦꯡꯕ ꯃꯄꯥ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯎꯠꯂꯤ꯫ ꯃꯄꯥ ꯃꯆꯥ ꯑꯃꯒꯨꯝꯅ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯤꯛꯅꯤꯛ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯚꯥꯏꯔꯞꯇ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯔꯣꯍꯟꯒꯤ ꯁꯩꯔꯦꯡ ꯑꯃ ꯇꯥꯁꯤ꯫ ꯁꯩꯔꯦꯡꯗ ꯅꯠꯇꯦ, ꯎꯄꯟꯌꯥꯁ ꯑꯃ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥꯅ ꯏꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯏꯔꯞꯇꯤ ꯄꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯁꯩꯔꯦꯡ ꯑꯁꯤ ꯇꯥꯕꯗ ꯀꯩꯗꯧꯏ ꯍꯥꯏꯒꯦ? ꯐꯖꯗ꯭ꯔꯒꯅ ꯈꯨꯕꯥꯛ ꯈꯨꯔꯛꯀꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯃꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ, ꯍꯧꯔꯣ ꯅꯪꯒꯤ ꯁꯩꯔꯦꯡꯗꯣ꯫ ꯔꯣꯍꯟꯅ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕ ꯔꯥꯏꯇꯔꯒꯤ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯃꯄꯥꯅ ꯎꯕ ꯉꯝꯗꯕ, ꯔꯣꯍꯟꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯥꯏꯇꯔ ꯑꯣꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯖꯔꯕꯁꯨ ꯃꯥꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯤ ꯈꯪꯕꯤꯗꯕ, ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯔꯣꯍꯟꯅ ꯊꯃꯣꯏꯗ ꯄꯦꯟꯖꯗꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯁꯩꯊꯥꯗꯨꯅ ꯁꯩꯔꯦꯡ ꯑꯃ ꯑꯣꯏꯅ ꯊꯤꯔꯛꯏ꯫ ꯁꯩꯔꯦꯡ ꯑꯁꯤꯗ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯕꯤꯔꯒ ꯃꯍꯥꯛꯀꯤ ꯔꯥꯏꯇꯔ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ, ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯑꯃꯨꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯈꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯁꯩꯔꯦꯡ ꯑꯗꯨꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯚꯥꯏꯔꯞꯁꯨ ꯃꯆꯥꯒꯤ ꯁꯩꯔꯦꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯥꯔꯊꯁꯤꯡ ꯑꯗꯨ ꯈꯪꯂꯕꯒꯨꯝꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ, ꯁꯩꯔꯦꯡ ꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯅꯔꯥꯏꯕꯛ ꯐꯔꯕꯗꯤ ꯅꯪꯅ ꯏꯔꯤꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡꯁꯤꯡ ꯑꯗꯨ ꯃꯤꯅ ꯄꯥꯕꯤꯗꯕ ꯃꯦꯒꯖꯤꯟ ꯑꯃꯗ ꯐꯣꯡꯕꯤꯔꯛꯄꯁꯨ ꯌꯥꯏ, ꯆꯔꯥ ꯍꯦꯜꯂꯒ ꯅꯄꯨꯟꯁꯤꯗꯣ ꯂꯩꯅꯅꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯐꯦꯛꯇꯔꯤ ꯑꯗꯨꯗ ꯏꯟꯚꯦꯁꯇꯔ ꯈꯔꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯍꯟꯗꯤ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯂꯤꯕ ꯑꯗꯨ ꯔꯤꯖꯜ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ꯫
ꯚꯥꯏꯔꯞꯇꯤ ꯑꯁꯣꯝꯗ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯒꯤ ꯐꯦꯛꯇꯔꯤꯒꯤ ꯄ꯭ꯔꯗꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯔꯦꯀꯣꯔꯗꯁꯤꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯁꯤꯡ ꯄꯨꯝꯅꯃꯛ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯍꯜꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯗ ꯐꯦꯛꯇꯔꯤ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔ ꯒ꯭ꯔꯣꯊꯀꯤ ꯃꯇꯥꯡꯗꯁꯨ ꯚꯤꯖꯟ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯅꯁꯨ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯆꯥꯡꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯅꯪꯒꯤ ꯐꯦꯛꯇꯔꯤꯗ ꯂꯩꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯒꯦ ꯚꯥꯏꯔꯞꯁꯨ ꯍꯣꯏ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯔꯖꯨꯟꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯚꯥꯏꯔꯞꯄꯨ ꯍꯧꯖꯤꯛꯃꯛ ꯑꯔꯖꯨꯟꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯧꯔꯛꯂꯤ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯛꯏ ꯚꯥꯏꯔꯞ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯆꯥꯁꯦ ꯁ꯭ꯀꯨꯜꯗ ꯃꯈꯥ ꯇꯥꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯑꯣ ꯚꯥꯏꯔꯞꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ ꯁ꯭ꯀꯨꯜꯗꯒꯤ ꯃꯥꯕꯨ ꯂꯧꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯦꯅꯦꯖꯔ ꯔꯥꯎꯒ ꯄꯨꯟꯅ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤ ꯌꯦꯡꯃꯤꯟꯅꯔꯝꯃꯣ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕ ꯐꯦꯛꯇꯔꯤ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ ꯀꯣꯟꯅ ꯇꯞꯅ ꯑꯃꯨꯛ ꯅꯪꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯂꯥꯛꯂꯒꯦ ꯚꯥꯏꯔꯞ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯟꯚꯦꯁꯠꯃꯦꯟ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ताꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯌꯦꯡꯃꯛ ꯀꯣꯜꯀꯇꯥꯗ ꯂꯥꯛꯅꯅꯕ ꯇꯤꯀꯦꯠ ꯀꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯇꯝ ꯂꯩꯇꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯄꯨꯟꯅ ꯊꯦꯡꯅꯔꯝꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞ ꯌꯥꯝꯅ ꯁꯥꯎꯅ ꯑꯔꯖꯨꯟꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯝꯃꯤ ꯑꯔꯖꯨꯟꯗꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯔꯖꯨꯟꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯚꯥꯏꯔꯞꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯕ ꯑꯔꯖꯨꯟꯕꯨ ꯄꯝꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯆꯪꯃꯤꯟꯅꯗꯨꯅ ꯑꯔꯖꯨꯟꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯥꯏꯔꯞꯅ ꯒꯥꯔꯤ ꯑꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯟꯅ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯗꯥꯛꯇꯔꯅ ꯌꯦꯡꯂꯒ ꯗꯥꯛꯇꯔ ꯑꯗꯨꯅ ꯚꯥꯏꯔꯞ ꯑꯃꯗꯤ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤ ꯕꯤꯄꯤ ꯌꯥꯝꯅ ꯂꯣ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯔꯛꯑꯦ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝꯗꯒꯤ ꯑꯣꯟꯊꯔꯛꯑꯝꯒꯗꯕ ꯃꯥꯜꯂꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯜ ꯕ꯭ꯂꯤꯗꯤꯡꯁꯨ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯗꯨꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟꯅ ꯚꯥꯏꯔꯞꯇ ꯍꯪꯂꯛꯏ ꯀꯝꯗꯧꯅ ꯑꯔꯖꯨꯟ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯔꯤꯕꯅꯣ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯗꯨꯕꯨ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯕ ꯍꯥꯏꯕꯗꯤ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯚꯥꯏꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪ ꯌꯨꯝꯗ ꯆꯠꯂꯣ ꯑꯩ ꯑꯍꯤꯡꯗꯤ ꯁꯤꯗ ꯂꯩꯍꯧꯔꯒꯦ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛ ꯚꯥꯏꯔꯞꯅ ꯔꯣꯍꯟꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯕ ꯅꯠꯇ꯭ꯔꯥ ꯔꯤꯖꯜ ꯀꯃꯥꯏꯅ ꯇꯧꯔꯦ ꯔꯣꯍꯟꯁꯨ ꯀꯤꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯖꯜ ꯌꯥꯝꯅ ꯐꯖꯩ ꯄꯥꯁ ꯇꯧꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯚꯥꯏꯔꯞ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯑꯔꯖꯨꯟꯕꯨ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯚꯥꯏꯔꯞꯅ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯔꯣꯍꯟꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤꯗꯃꯛꯇ ꯀꯣꯜꯀꯇꯥꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯣꯜꯀꯇꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯀꯟꯇ꯭ꯔꯦꯛ ꯈꯔꯁꯨ ꯐꯪꯂꯛꯄ ꯌꯥꯏ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯁꯨ ꯎꯅꯒꯗꯕ ꯂꯩꯔꯤ ꯑꯩꯅ ꯀꯣꯜꯀꯇꯥꯗ ꯂꯩꯔꯤꯉꯩꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯔꯖꯨꯟꯕꯨ ꯃꯇꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯂꯝꯒꯅꯨ ꯔꯣꯍꯟꯁꯨ ꯌꯦꯁ ꯁꯥꯔ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯚꯥꯏꯔꯞꯅ ꯆꯠꯂꯝꯗꯥꯏꯗ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯀꯀꯥꯗꯤ ꯈꯪꯍꯟꯒꯅꯨ ꯑꯩꯅ ꯖꯤꯃꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯜꯀꯇꯥꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯚꯥꯏꯔꯞꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯔꯣꯍꯟꯗꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯐꯥꯎꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟꯅ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔꯗꯤ ꯀꯣꯜꯀꯇꯥꯗ ꯆꯠꯈ꯭ꯔꯦ ꯑꯔꯖꯨꯟ ꯉꯔꯥꯡ ꯀꯩꯀꯩ ꯊꯧꯗꯣꯛ ꯊꯣꯛꯀꯦ ꯑꯔꯖꯨꯟ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯀꯣꯃꯤꯛ ꯑꯃꯗꯤ ꯑꯔꯖꯨꯟꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯥꯟꯅꯖꯔꯝꯕ ꯁꯨꯄꯔꯃꯦꯟꯒꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯑꯔꯖꯨꯟꯒꯤꯗꯃꯛꯇ ꯂꯧꯊꯣꯛꯇꯨꯅ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯔꯖꯨꯟꯗ ꯄꯤꯔꯝꯃꯤ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯀꯣꯃꯤꯛꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯏꯕ ꯋꯥꯔꯤ ꯃꯆꯥ ꯌꯥꯎꯕ ꯅꯣꯠꯕꯨꯛ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯄꯥꯅꯤꯡꯂꯕꯗꯤ ꯄꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤ ꯑꯔꯖꯨꯟꯒ ꯐꯃꯨꯡ ꯊꯪꯅꯔꯤꯕ ꯍꯅꯨꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯂꯤꯕ ꯅꯔꯁ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯅꯥꯕꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯍꯥꯟꯅ ꯁꯤꯕ ꯇꯥꯔꯦ ꯅꯔꯁ ꯑꯗꯨꯅꯗꯤ ꯍꯅꯨꯕ ꯑꯗꯨꯒꯤ ꯏꯁꯧꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯆꯥꯛ ꯄꯨꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯆꯦꯟꯈꯤ ꯅꯔꯁ ꯑꯗꯨꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯆꯦꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯍꯅꯨꯕ ꯑꯗꯨꯗꯤ ꯏꯁꯤ ꯁꯤꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯔꯣꯍꯟ ꯑꯃꯗꯤ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯔꯖꯨꯟꯁꯨ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯣꯛꯂꯝꯃꯤ ꯔꯣꯍꯟꯅ ꯃꯥꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯔꯖꯨꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯛꯀꯦ ꯅꯪ ꯇꯥꯒꯦꯔꯣ ꯑꯔꯖꯨꯟꯁꯨ ꯍꯣꯏ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯣꯍꯟꯅ ꯆꯟꯗꯨꯒꯤ ꯁꯥꯏꯀꯜ ꯀꯧꯕ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯛꯏ ꯁꯩꯔꯦꯡ ꯑꯁꯤꯗ ꯆꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯁꯥꯏꯀꯜ ꯑꯃ ꯂꯩꯔꯝꯃꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯟꯗꯨꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯩ ꯁꯥꯏꯀꯜ ꯑꯗꯨꯇꯕꯨ ꯊꯧꯗꯨꯅ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯆꯟꯗꯨꯅ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯟꯗꯨꯒꯤ ꯑꯔꯨꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯈꯤ ꯆꯟꯗꯨꯒꯤ ꯑꯔꯨꯝꯕ ꯑꯗꯨ ꯄꯨꯕ ꯉꯝꯗꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯅꯣꯡꯃꯗꯤ ꯇꯦꯛꯈꯤ
साइकल अदु अमुक हन्ना सिजनबा याखिद्रे चंदू साइकल अदुगा लापनबा ताखी चंदूना चारोक्पगी मतुंग इन्ना महाकी साइकल अदुगी मरमदा महाक्ति पुंकाबु काउरुरे हौजिक्ति चंदू थबा इंखांग तौदुना मरोमदोम लेचबा ngamle अदुबु नोमदी चंदूना महाकी साइकल अदु ममंगदा उरमी मसी मतुंगदा चंदूना महाकी अलैबा पामबैना महांगना मतम अमदा यामना पामना नुंगसीना थमजरम साइकल अदु अमुक हन्ना लैखी सैरेंग असिदा चंदूना छात्रसिंगी मसक लौरी अदुगा चंदूगी साइकल अदुना छात्रसिंग असिना अंगांग ओइरिंगे मतमदा मखोइना मंखिबा मखोइ मखोइगी पामजबा लंबी अदुगी मसक लौरी चंदूना चारोक्पा हाइबदी छात्रसिंग अदुना चाउखलक्पा मतमदा इमुंग मनुंगी दायित्व हेलक्पा अमदी मखोइदा रेस्पोंसिबिलिटी हेंगलक्पा असिना मरम ओइदुना महाकी पामजबा मंगान अदु थादोक्पा ताखी काइनबा ताखी चंदूना चारोक्पा मतमदा अरुम्बा हेंगलक्पा मतुंगिना महाकी साइकल तेखिबा अदुगुमना मसीगी मतुंगदा चंदूना मरोमदोम लेप्सबा ngamlaba matungda mahaki alaiba pambaina mahaki manglan adu amuk phangnanaba honaki पुंसीगी अरुबा वाहे कया अमा यावरिबा सैरेंग असिबु अंगांगने हेक ताबा मतमदा नोकदबा मोंगदा रोहनना सैरेंग ओइना इथोक्तुना अर्जुनदा ताहल्ली रोहनना इरिबा सैरेंग असिना रोहनगी थमोइदसु महाकी पामजबा राइटर ओइबा हाइबसे हौजिकी ओइनादी ओइथोक्लोइदबा मंगलान अमनी हयेंवाई मरोमदोम लेप्सबा ngamlaba matam aduda mahaki manglan asi mangphaunanaba honage haibagi wakhal adugi mamisu tari रोहन की सैरेंग असी तारुबा मतमदा अहल ओइरबा नुपा अदुनादि हंगलई सैरेंग असी नंगना इबरा रोहन सु मानी हादुना खुमलई अहल ओइरबा नुपा अदुना रोहन द थमोय सेंगना हारई सैरेंग इबा लेपकनु असुमना पुंसी चुपा नंग इबा ngamba ओयुको रोहन महाकी पुंसी की अहानबा ओइना सखंगदबा मियोय अमना महाकना पामजना इरिबा महाकी सैरेंग अदु थागत पिरकपा असिदा रोहन महाकी मंगलान अदु नोंगमा नत्रगा नोंगमदि मंगफाउनबा ngamgani हाइबगी आशा अमा उजरकली मसा मतोमदा ममोनसु नोक्चरी मथंगी सिंदा रोहन अमदी अर्जुन हॉस्पिटल की अकोइबदा कोइना चतुना वारी नुंगाइना सानरी मचेन मनावगी मरक्ता नोंगमा नोंगगी नक्सिनबा हेलक्खी नुंसी चानबसु हेंगलक्पगी ममी तारी मथंगी सिंदा अर्जुन हंगलई नंगी इमादी कमाइना तवी रोहन महाकी ममाबु यामना नुंसीना निंगसिंगदुना यामना नुंसीना ममाना महाकी दमक्ता तौबीरंबा थबकसिंग अदु यामना नुंसीना वारी लीरी आइगी इमादगी हेना फवा लेते आइगी इमामुक नुंसीबा लेते हाइनासु हाइरी रोहन की वारी असी तारगा अर्जुन अमु हंगलई नंगदी आइगी इमा अदु मसक खंगब्रा आइदी आइगी इमा मसक खंगदे रोहन अर्जुन की मकोक्ता नुंसीना नांथाबिरगा हाइरई आइसु नंगी इमागी मरमदा केमता खंगदे मथंगी सिंदना हनुबा नुपा अदुना हंगलई कबी मचा अनौबो वारी करम कांदा लीदोनो रोहन हाइरई होरेन नुमिदांग वाइरम अनौबो वारी लीनी मथंगी सिन असिना नुमिदांग वाइरमनी हनुबा अदुदी रोहन की वारी तानानबगिदमक्ता अर्जुन की बेट मनाक्ता चंगलक्लमी रोहनसु यामना थावा यावना वारी लिरकली रोहन महाकी ममानबसिंगा लोइनना हॉस्टेलदा लेरिङेदा मखोय मयाम पुन्ना तौकिबा नुंगाइरबा थौदोकसिंग अदु अंगांगना हेक ताबदा नोकदबा यामना पामगदबा वारी अमा ओइना सेमदोक सादोक्तुना थावा यावना लीरी अहल ओइरबा नुपा अदुनादि निंगाइ तोइना तोइना तौदुना रोहनबु अयाम्बा मतमदा वारी लिहल्ली हनुबा अदुदि रोहन की वारीदा लुक्खिदुना चागनी थक्कनी हाइबा फावबा कावरबगुमना तौरी नोंम नोंमगी रोहन की वारी ताबा लापा मीगी मसिंग हेंगलक्ली अनाबो खक्ता नत्तना डॉक्टर नर्स अमदी हॉस्पिटल की स्टाफ कया अमसु रोहन की वारी ताननबगिदमक्ता अर्जुन की फमुंगी अकोइबदा कोइसिनदुना लेनरी नोंम मयाम पुन्ना कोइसिनदुना लेरिङै रोहन वारी थाबा यावना लेरिङै मतमदा भाइरब कोलकातादगी हलक्तुना रोहन की ममांगदा यामना साउना लेपलम्मी मपागी असाउबा मतौ अदु उबदा रोहन हाइरई वारी मखादी होरेन लीरगे मयाम अदुनदी यारोय यारोय हाइदुना हाइनरी अदुबु रोहनदी मपाबु कीबा मरमना वारी लीबा लोशिनखी मथंगी सिंदा भाइरबना रोहनबु यामना साउना अहांगबा मफम अमोदा पुथोरई अदुगा एग्जाम रिपोर्ट कार्ड अदु येंगनदुना हाइरई नंगबु एग्जाम पास तौरे हाइबदाइने अदुगा फिजिक्स केमिस्ट्री मैथ्स दा फेल ओइदिबा असिना कमदौरिनो भाइरबना यामना साउना हंगलई अइना तौरिसे फागिरा आइसे फागिने हाइना खनब्रा अइनदी नंगसे कॉलेजता नुंगती चतुना लाइरिक तमली ज्ञान खर खर तारकले हाइदुना खलुरी अदुगा नंगदी सीगदोबगी ngaiduna leiraba mirem sing asiga mayam pundana wari liduna leiraba oire भाइरबना अमु मखा चिक्तुना हाइरई मफम सि हॉस्पिटल ओइरमद्रबदी आइसे कनानो हाइबा नंग मसक खंगलंगदबनी अइना नंगबु इलाइ लाइनरी थादोकलोय युमदा हेक योरकपा मतमदा अइना नंगबु कैदोगे येंगु हाइरमगा रिपोर्ट कार्ड अदु सगाइदुना रोहनगी ममाइदा लंगसिलमगा चटखी मथंगी सिंदा अर्जुन रोहन हंगलई सारना करी हाइरमबगे नंगोंदा यामना चैरमब्रा रोहन हाइरई खरा चैरमे एग्जाम फेल ओइबगी अर्जुन यामना किजन हाइरई अदुदि नंग अमुक बोर्डिंग स्कूल दा थागे हाइरकप्रा सारना आइसु स्कूल दगी कंप्लेन लाक्लबनिना बोर्डिंग दा थम्मनी हाइरमी सारना मथंगी सिंदा रोहन अर्जुन की फुरित सिंदोकनबगिदमक्ता अर्जुन की फुरित लौथोकपिरमी अदुबु पिकलिबा अर्जुन की मनंगन अदुदा बेलना यामना कन्ना फुखिबगी खामदेक्तुना लेरिबा मेमीसिंग अदु रोहनना उरमी रोहन कैमता हाइदना अर्जुन की फुरित अदु फजना लेसिनबिरमी अदुगा तपना अर्जुन दा हंगलई
nahangna wanthaba numit aduda kari kari thokibage Arjun hairei sarna engonda fui Rohan hanglai kari gi furiba Arjun hairei school da nupa khara na engonda yamna toina laknai aina su sauning badagi nupa amada kinna kanna thilui adubu nupa adu maya tekhi masi gi damakta school dagi aibu tanthoraki aduga sarna aibu bel na kanna fui Rohan de Arjun gi wari sitabada yamna thawai nungairamde thawai nungai taduna leiringai tanja sida Arjun gi phamung thangnaba Rohan bu writer ama oyu haiduna mahaki puning thogat piramba hanuba dusu leikidre ahal aduna leikidaba aduda Rohan gi punsidadi asa amata leiraktrabagumna tauri mathangi sinda Arjun hospital dagi discharge tawre Rohan na mabu puduna mayumda lakli mayum yorokpa matamdana Rohan nang chahi kaya sure Rohan na su 13 sure hairei Bairam na mu hairei sahi 13 suraba nangna haujuk phawona ko kemta sizinadriba adu karigino sahi ni phu helaklaga sizinadoira kari maram gi fail oiribano haira o Rohan ngasi di akiba amata leitaba dawna khumlai ai engineering se kemta haite Bairam na hairei nangna fajana khona dabaini nabungning jangna khona rabadi haitaba kaisu leiroi Rohan na khumlai ai na ngamba makai di khona khibani Bairam na sauna khumlai tumin layu lairik pagadaba matamda nang kaidau lege Rohan ngasi di sauning laduna asyang badu khumlai ahang balam hangda famdok tuna lei Bairam na hairei nang di kaidau riba churup thaira Rohan na khumlai churup thai Bairam na hairei karam kandagi churup thakpa hora ino aduga aingondana kari maram gi damakta na chin thiribano Rohan na khumlai aina hostel da leiringai dagi churup thakpa horakle Bairam wa mata haide mahaki churup upu de lokthokuna Rohan da langsilai aduga churup adu thao hajumak hairei Rohan churup adu thakpa ngalamde adu Bairam na hairei aina hairibasi phagi natte Rohan su maikhe kheladuna churup thakpa horakhi Rohan na churup adu thakpa losilakpa matamda Bairam na hairei aingondana chin thiba wa kayam haikrage nang machin thiba haibasidi pangdaba nupa thoktaba mina tawgadaba thabakni mathauna leitaba mi khaktana machin thigani nangsu nupa thoktaba nathauna leitaba mi ni miki thini Rohan na sauno khumlai nangdi achumba taba ngamlagadra aidi writer oige haiduna hanjan nangon haikibani aina iba saireng wareng khudimak mi khudimak na pamna tanari nangna su khangiduni aina iba saireng wareng singse phajai haiba Bhairapna wa marak thaladuna hairei aidi phajade pamde Rohan na hairei khwaidagi miki thi oiriba nupadi nupa thoktaba midi nangni kari maram gi damakta no nangna Arjun bu staircase tagi onthabani hajiliba Arjun staircase tagi onthabana te nangna phubadagi wanthabani haiba aisu khangi Bhairapna su yamna sauna khumlai mahangna maram oiraga aigi lupa lakh kaya gi oigadaba contract kaya ama mangliba sidi mahangna aranba ama tawrabadi aranba du gi damakta masana dandi phangba tabani angang macha sida dandi pibabu sinaba phunabra hospital yaunaba phunabra Bhairapna muksu khonjel kan hairei aidi ma bu phuba pamkide mangonda dandi pibasu pamkide maram adunani aina Arjunda lale haiduna haijakhibado Rohan na mu hairei apikpa angang asida mapunsida karorodaba mawongda saifam naina phuraga soikhre lale hairaga asine hekta yagadra nangna hojik tawriba nawongna tawasi uraga aikhogi ipudi haraubada loiramani Bhairap taba ngamnaktraduna sensilai aduga Rohan gi mamaida kupangna kanna tharai Bhairapna muksu yamna sauna khonjel hauna hairei aina nongonda hanjan haikraba natra ai mangonda phuba pamde haina soikhibani haina asoiba haibasidi tamba ngamba nate hairamaga chakhige tawrami Rohan na mu hairei Bhairap sir aibu phubagi damakta aingonda soikhre lale hairaroidra handa amukti Bhairap asawo phathaba ngamnaktre maram aduna manakta leiramba lairik khara paiduna Rohanda sauna thomlaklami mathanga ayuktana Bhairap hanagi matogumna nganta hawgatuna Rohan amadi Arjun gi manakta latuna makhoi bhodoklami aduga makhoi ani bu koktholaduna asumna hairei ai nakhoi ani da yamna lankhre yamna soikhre ai itomdana factory gi thabak mayam si khonabada pothapam khangde adugi su mathakta yumda leiriba nakhoi ani na gyan taba su oidri asawbona heman khiduna nakhoi de hekta tainare aikhoi gi imung asigi oiriba fibam asi kharadu oirabasu phagatnaba haiduna ai su ngamliba makhai di honabani adubu kadaidano amadi hekta puthaduna leiri Rohan nangna lairik tamba pamdre hairagadi ngasidagi tamuranu factory da ngasidagi hauna aiga puna full time thabak tawrasi mina lakna dringeda pung ama mamangda nang hana factory du da yawrakadabani aduga mina hana khraba matung pung ani thengthana nang thabak suduna lehawgadabani aduga Arjun aishu nangi principal aduga wari sanarabani hapta ani gi manungda anobo session ama hawraklani maram aduna session hawrakpa matamda nang boarding du thamlani nangbu hostel dagi aina lawba laktriba fawa nahak hostel da adum laigadabani yumda halakpa yaroi aduga aroibada aina aigi ishagi oina firep amasu lawre madudi ai amu hana luhonglage haina leple nakhoi anina imung asida laitraba matam aduda ai itomna ngai haurani maram aduna firep asi lawrabani Rohan amadi Arjun mapabu kiyuna mapana lawrakliba mathong huktraba firep asida pami pamde yaningde haibu phawa haiba ngamdre
ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞꯅ ꯖꯤꯃꯤꯕꯨ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯔꯣꯍꯟ ꯑꯃꯗꯤ ꯑꯥꯔꯖꯨꯟꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯃꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯂꯨꯍꯣꯡꯗꯣꯏꯗꯤ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯔꯥ? ꯔꯣꯍꯟꯗꯤ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ꯫ ꯚꯥꯏꯔꯞꯅ ꯈꯨꯝꯂꯛꯏ, ꯒꯙꯥ ꯑꯅꯤꯁꯤꯅꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ? ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, मधु फन ओइदुनसु चही 6 सुदा ngꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯨꯗꯣꯏꯅꯣ? ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ चही 6 ꯁꯨꯔꯛꯄ ꯃꯇꯝꯗ ꯕꯣꯔꯗꯤꯡꯗ ꯕꯕꯥꯅ ꯊꯝꯂꯛꯏꯗꯨꯗꯤ꯫ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯇꯝ ꯑꯁꯤ ꯈꯦꯠꯅꯔꯕꯅꯤ, ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯣꯏꯔꯝꯕ ꯃꯑꯣꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯥꯔꯖꯨꯟꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯔꯣꯍꯟꯅꯗꯤ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯚꯥꯏꯔꯞꯀꯤ ꯐꯤꯔꯦꯞ ꯑꯁꯤꯗ ꯊꯋꯥꯏ ꯋꯥꯔꯕ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯑꯃꯨꯛꯇꯪꯒ ꯈꯟꯊꯈꯣ꯫ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯂꯕꯅꯤ꯫ ꯚꯥꯏꯔꯞꯀꯤ ꯋꯥꯈꯜ ꯍꯣꯡꯂꯔꯣꯏꯗꯕ ꯃꯇꯧ ꯑꯁꯤꯗ ꯖꯤꯃꯤꯅ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯦꯛꯇꯔꯤꯒꯤ ꯊꯕꯛ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯦꯟꯅꯕ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯑꯔꯖꯨꯟꯁꯦ ꯂꯩꯍꯜꯂꯁꯤ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯅꯤ꯫ ꯚꯥꯏꯔꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯗꯤ? ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯖꯤꯃꯤꯅ ꯚꯥꯏꯔꯞꯀꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨ ꯁꯦꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯣꯝꯗ ꯍꯣꯠꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯨ ꯌꯥꯎꯖꯗꯕꯅꯤꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯕ, ꯃꯥꯒꯤ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤन ꯇꯧꯕꯤꯕꯗ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯦꯟꯅ ꯑꯍꯦꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯚꯥꯏꯔꯞꯅ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯔꯖꯨꯟ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯩ ꯇꯧꯗꯦ꯫ ꯚꯥꯏꯔꯞꯅ ꯑꯁꯤ ꯌꯧꯅ ꯐꯖꯗꯕ ꯋꯥ ꯍꯥꯏꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯖꯤꯃꯤ ꯁꯥꯎꯗꯦ, ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯅꯣ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯂꯥꯟꯅ ꯑꯗꯨꯝ ꯂꯧꯔꯤꯕꯁꯦ? ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯚꯥꯏꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯒ ꯑꯩꯒꯤ ꯏꯆꯥ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯑꯔꯖꯨꯟ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯒ ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯖꯗꯕ ꯑꯗꯨ ꯀꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯖꯤꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯕꯕꯨ ꯏꯖꯠ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯃꯛꯇꯤ ꯍꯦꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯚꯥꯏꯔꯞꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯍꯦꯟꯃꯟꯕ ꯍꯦꯟꯃꯟꯗꯕ ꯍꯥꯏꯕꯗꯤ? ꯖꯤꯃꯤꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ? ꯀꯩꯁꯨ ꯂꯩꯇꯕ ꯋꯥ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯣꯏꯗꯕ ꯋꯥ ꯍꯥꯏꯔꯤꯕꯁꯦ? ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯋꯥꯔꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯍꯥꯟꯕꯗꯅ ꯏꯄꯥꯕꯨ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯈꯤ, ꯑꯗꯨꯒ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯅ ꯅꯪ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯏꯃꯨꯡ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯔꯣꯍꯟ ꯑꯃꯗꯤ ꯑꯔꯖꯨꯟ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯁꯦꯟꯅꯔꯤ꯫ ꯖꯤꯃꯤꯁꯨ ꯍꯟꯗꯛꯇꯤ ꯁꯥꯎꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯪꯅ ꯔꯣꯍꯟꯒꯤ ꯍꯔꯥꯎꯅꯕ ꯀꯔꯤꯕꯨ ꯇꯧꯔꯤꯕ? ꯔꯣꯍꯟꯅ ꯔꯥꯏꯇꯔ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯅꯪꯅ ꯆꯥꯟꯁ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯈꯤꯕꯔꯥ? ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯤ ꯐꯥꯎꯕ ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯈꯤꯗꯦ꯫ ꯚꯥꯏꯔꯞꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯁꯇꯦꯜ ꯐꯤ ꯊꯤꯕꯗ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯦ, ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯔꯛꯑꯦ꯫ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯄꯥꯏꯗꯦꯗ ꯈꯥꯛꯏ, ꯍꯥꯏꯖ ꯅꯣꯟꯖꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯡ ꯑꯃꯨꯛ ꯆꯟꯕꯤꯔꯦ, ꯑꯗꯨꯒ ꯀꯣꯂꯦꯖꯇꯒꯤꯁꯨ ꯐꯦꯜ ꯑꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦ꯫ ꯖꯤꯃꯤꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯅ ꯄꯥꯁ ꯇꯧꯗꯣꯏꯅꯣ? ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯑꯥꯔꯠꯁ ꯂꯧꯍꯟꯗꯨꯅ ꯔꯥꯏꯇꯔ ꯑꯣꯏꯅꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯝꯒꯅꯤ꯫ ꯅꯪꯅ ꯊꯤꯡꯅ ꯊꯤꯡꯅ ꯂꯣꯠꯅ ꯂꯣꯠꯅ ꯃꯤꯅ ꯏꯕ ꯉꯝꯗ꯭ꯔꯕ ꯎꯄꯅ꯭ꯌꯥꯁ ꯑꯃ ꯏꯕ ꯂꯣꯏꯔꯕꯅꯤ ꯅꯆꯥꯅ꯫ ꯚꯥꯏꯔꯞꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯎꯄꯅ꯭ꯌꯥꯁ? ꯖꯤꯃꯤ, ꯅꯪꯅ ꯅꯄꯨꯟꯁꯤꯗ ꯑꯣꯏꯕ ꯉꯝꯍꯧꯗ꯭ꯔꯕ ꯅꯪꯒꯤ ꯔꯥꯏꯇꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯍꯥꯛꯇꯛꯇ ꯃꯪꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯏꯟꯁꯤꯟꯒꯅꯨ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯅꯣꯏ ꯅꯣꯏꯕ, ꯃꯤꯅ ꯃꯤꯊꯥꯅꯗꯕ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥ ꯔꯣꯍꯟꯗ ꯀꯩꯁꯨ ꯑꯣꯏꯍꯜꯂꯣꯏ꯫ ꯖꯤꯃꯤꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯌꯥꯝꯕꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯥꯏꯔꯞꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ, ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯨ꯫ ꯖꯤꯃꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯔꯣꯍꯟꯁꯨ ꯖꯤꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈꯤ, ꯑꯗꯨꯒ ꯔꯣꯍꯟꯅ ꯖꯤꯃꯤꯗ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯌꯨꯝꯗ ꯄꯨꯕꯤꯔꯣ꯫ ꯖꯤꯃꯤꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯅꯨ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯑꯔꯖꯨꯟ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯔꯣꯍꯟꯅ ꯍꯥꯏꯔꯛꯏ, ꯑꯔꯖꯨꯟꯗꯤ ꯕꯣꯔꯗꯤꯡꯗ ꯆꯠꯈ꯭ꯔꯅꯤ꯫ ꯖꯤꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯗꯕ ꯇꯥꯔꯕꯗꯤ ꯑꯔꯖꯨꯟꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯃꯤ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯅꯪ ꯑꯔꯖꯨꯟꯒꯤ ꯈꯜꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯖꯤꯃꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯣꯍꯟꯗꯤ ꯃꯈꯨꯔꯥ ꯖꯤꯃꯤ ꯀꯧꯗꯨꯅ ꯃꯥꯕꯨꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯣꯍꯟ ꯀꯞꯅ ꯀꯞꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯌꯔ ꯀꯦꯁ ꯑꯗꯨ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯚꯥꯏꯔꯞꯅ ꯔꯣꯍꯟꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯊꯝꯖꯔꯤꯕ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯔꯣꯍꯟꯅ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯚꯥꯏꯔꯞꯅ
ꯔꯣꯍꯟꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯔꯣꯍꯟꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯣꯠꯕꯨꯛ ꯑꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯤꯕ ꯑꯗꯨ ꯔꯣꯍꯟꯕꯨ ꯌꯦꯡꯍꯟꯗꯨꯅ ꯊꯝꯂꯤ ꯃꯩ ꯆꯥꯛꯂꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯚꯥꯏꯔꯞꯅ ꯂꯪꯊꯣꯛꯑꯃꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯔꯣꯍꯟꯅꯗꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯅꯣꯠꯕꯨꯛ ꯑꯗꯨꯒꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯩꯔꯦꯡꯒꯤ ꯂꯃꯥꯏ ꯑꯃ ꯐꯥꯎꯕ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯔꯣꯍꯟꯒꯤ ꯃꯪꯂꯥꯟ ꯔꯣꯍꯟꯒꯤ ꯊꯋꯥꯏ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯑꯁꯥ ꯑꯃꯠꯇ ꯎꯗ꯭ꯔꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯐꯦꯛꯇꯔꯤꯗ ꯂꯥꯛꯈꯤ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯔꯦ ꯋꯥꯔꯛꯂꯕ ꯃꯇꯝꯗꯅ ꯁꯩꯔꯦꯡ ꯏꯒꯦ ꯈꯟꯗꯨꯅ ꯀꯣꯂꯣꯝ ꯄꯥꯏꯔꯨꯏ ꯑꯗꯨꯕꯨ ꯏꯅꯕ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯔꯣꯍꯟ ꯑꯃꯗꯤ ꯚꯥꯏꯔꯞ ꯋꯥꯀꯤꯡ ꯆꯦꯜꯂꯤ ꯑꯗꯨꯕꯨ ꯖꯤꯃꯤꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯛꯈꯤꯗ꯭ꯔꯦ ꯔꯣꯍꯟꯅꯗꯤ ꯖꯤꯃꯤꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯚꯥꯏꯔꯞꯇꯤ ꯖꯤꯃꯤꯒꯤ ꯃꯌꯨꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯑꯗꯨꯒ ꯖꯤꯃꯤꯅ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯔꯣꯍꯟꯅ ꯃꯍꯥꯛꯄꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕ ꯑꯗꯨ ꯂꯣꯠꯅ ꯌꯦꯡꯖꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯣꯍꯟꯅ ꯚꯥꯏꯔꯞꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯤ ꯚꯥꯏꯔꯞꯇꯒꯤ ꯂꯝꯖꯦꯜ ꯍꯦꯡꯅ ꯌꯥꯡꯅ ꯆꯦꯟꯈꯠꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯄꯥꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯣꯍꯟꯅ ꯅꯣꯡꯃ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯚꯥꯏꯔꯞꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯔꯣꯁꯟꯗ ꯃꯁꯛ ꯇꯥꯛꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯥꯙꯕꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯑꯗꯨꯒ ꯔꯣꯍꯟꯗꯅ ꯃꯥꯙꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯆꯥꯕꯨ ꯃꯁꯛ ꯇꯥꯛꯂꯤ ꯚꯥꯏꯔꯞ ꯑꯃꯗꯤ ꯃꯥꯙꯕꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯔꯤꯆꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯑꯗꯨꯒ ꯑꯥꯔꯖꯨꯟꯗꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯍꯟ ꯑꯥꯔꯖꯨꯟꯒꯤ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩ ꯂꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯉꯁꯤꯗꯤ ꯚꯥꯏꯔꯞꯀꯤ ꯏꯃꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯙꯕꯤ ꯑꯃꯗꯤ ꯔꯤꯆꯥꯗ ꯚꯥꯏꯔꯞꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯃꯨꯛꯇ ꯎꯠꯈꯤꯗ꯭ꯔꯤꯕ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯑꯗꯨ ꯎꯠꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯥꯔꯖꯨꯟꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯪꯂꯤ ꯎꯔꯤꯕ ꯔꯣꯍꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯥꯎꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯍꯟꯒꯤ ꯆꯍꯤ 19 ꯁꯨꯕꯒꯤ ꯕꯥꯔꯗꯦ ꯇꯧꯔꯝꯃꯤ ꯕꯥꯔꯗꯦ ꯒꯤꯐꯅꯤ ꯍꯥꯏꯗꯨꯅ ꯔꯣꯍꯟꯗ ꯚꯥꯏꯔꯞꯅ ꯘꯔꯤ ꯑꯃ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯘꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯄꯨꯒꯤ ꯘꯔꯤꯅꯤ ꯑꯩꯒꯤ ꯏꯄꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯑꯃꯨꯛ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯝꯕꯅꯤ ꯉꯁꯤꯗꯤ ꯘꯔꯤ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯄꯤꯔꯕꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯑꯁꯤ ꯅꯪꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯒ ꯚꯥꯏꯔꯞ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯅ ꯃꯥꯙꯕꯤ ꯑꯃꯗꯤ ꯔꯤꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯗꯤ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯅꯣꯛꯈꯤꯗꯨꯅ ꯂꯩꯔꯤ ꯔꯣꯍꯟ ꯉꯁꯤꯁꯨ ꯃꯄꯥꯗꯒꯤ ꯍꯦꯟꯒꯠꯅ ꯂꯝꯖꯦꯟ ꯆꯦꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯔꯣꯍꯟꯅꯗꯤ ꯃꯄꯥꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯅꯣꯡꯃ ꯔꯣꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯥꯅꯤꯟꯗꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅꯤꯟꯗꯔꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ ꯕꯦꯅꯣꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯝꯕꯥꯏꯗ ꯄꯨꯟꯅ ꯂꯩꯔꯦ ꯕꯤꯀ꯭ꯔꯝꯅ ꯃꯄꯥꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯊꯥ ꯑꯃ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯐꯤꯠ ꯗꯕꯜ ꯑꯣꯏꯅ ꯇꯥꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯐꯖꯅ ꯆꯂꯥꯏꯔꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯁꯤꯟꯅꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯕꯦꯅꯣꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒ ꯀꯣꯏꯈ꯭ꯔꯦ ꯑꯗꯣ ꯔꯣꯍꯟ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯈꯛꯇ ꯉꯥꯏꯔꯦ ꯋꯥꯠꯂꯤꯁꯦ ꯔꯣꯍꯟ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯔꯣꯍꯟ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯄꯨꯟꯁꯤꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯔꯣꯍꯟ ꯀꯞꯂꯛꯏ ꯔꯣꯍꯟ ꯃꯄꯤ ꯇꯦꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯃꯥꯅꯤꯟꯗꯔꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯦꯅꯣꯏꯁꯨ ꯂꯥꯛꯂꯦ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯗꯨꯕꯨ ꯔꯣꯍꯟ ꯃꯍꯥꯛꯅ ꯀꯞꯂꯤꯕ ꯑꯗꯨ ꯈꯥꯝꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯃꯤ ꯔꯣꯍꯟ PCO ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯈꯜꯅ ꯐꯨꯝꯃꯪꯅꯔꯕ ꯔꯣꯍꯟ ꯃꯄꯥꯒꯤ ꯒꯥꯔꯤ ꯄꯨꯗꯨꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯔꯣꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯇ꯭ꯔꯦ ꯔꯣꯍꯟ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯒꯥꯔꯤ ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯝꯃꯤ ꯃꯃꯩꯗꯗꯤ ꯔꯣꯍꯟꯁꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯣꯕꯥꯔ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯒꯥꯔꯤꯒꯤ ꯊꯨꯒꯥꯏꯕ ꯌꯥꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯂꯧꯈꯠꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯃꯈꯨꯠ ꯄꯦꯟꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯣꯍꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯚꯥꯏꯔꯞ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ SI ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥꯁꯦ ꯌꯨ ꯇꯞꯇꯥꯏ ꯊꯛꯆꯤꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯝꯃꯦ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ SIꯅ ꯍꯥꯏꯔꯛꯏ ꯑꯅꯧꯕ ꯒꯥꯔꯤ ꯑꯃ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯚꯥꯏꯔꯞ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ SI ꯑꯗꯨꯅ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯣꯍꯟꯗ ꯃꯈꯨꯠ ꯊꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯩꯔꯦ ꯚꯥꯏꯔꯞꯅ ꯍꯥꯏꯔꯛꯏ ꯃꯥ ꯅꯠꯇꯦ ꯒꯥꯔꯤꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ
ꯚꯥꯏꯔꯞꯇꯤ ꯔꯣꯍꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯍꯟꯗꯤ ꯃꯣꯠꯈ꯭ꯔꯕ ꯂꯣꯛꯀꯞ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯕ ꯇꯥꯔꯝꯃꯤ ꯔꯣꯍꯟ ꯑꯍꯤꯡ ꯑꯃ ꯂꯣꯛꯀꯞ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯥꯏꯔꯞꯇꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕꯤ ꯅꯨꯄꯤ ꯃꯥꯙꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯦ ꯔꯣꯍꯟ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯃꯄꯥꯗ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ मागी कादा थवाई नुंगाइतेना लेरिबा अर्जुन दा हंगलई नंगदि हॉस्टेल दा करम कांदा चतोइनो अर्जुन हाइरई आई हयेंग चतोइनी रोहन मसामु फजन सेंदोकलाबा मतुंगदा महाना लिटकदबा फुरिट फिरोल खरा लिटलगा मागी पोटचै पैकिंग तौबा लोइरे मपुना सिजनरंबा गारी एदु सिजिल्लदुना महाकी बैग पुरगा इमुंगदगी थोरई रोहन रोहन उबा मतमदा भैरवना हंगलई कदाइदा चतोइनो रोहन खुमलई आई युम मसी थादोक्तुना चलदबनी भैरवना हंगलई आईगी लुहोंगबा असिदा यानिंगदुना तौरिब्रा रोहन हाइरई नंगना लुहोंखिबा असि अखोइदि हराउरिबनी मसिदगी हेना फबा लेत्रे हाइना खल्लिबनी हौजिक्ति नंगी नुपी अंगांग लेरबनीना नंगी असाउबा नंगी पेंदबसिंग अदु ताइनाफम लेरनी अदु ओइरदि अर्जुन हॉस्पिटल दा पुखतनरारोय भैरवना अर्जुन दा साथीना फुखिबा अदु खंगलकपा मतमदा माधवीगी ममानबसिंगदि भैरवकी मवोंग मतौ अदुदा किनरी भैरव ममानबी मयाम मरक्ता फम्बा ngamdaduna रोहनबु तानरखी भैरवना रोहनगी मसम पाइदुना चिंगलमी मखोय अनि मुक्नरकपा मतमदा रोहनगी बैग अदुसु ताखी भैरवना रोहनगी मनाक्ता यामना साउना चंगसिलई महाकना मयाम ममांगदा हाइरंबा वा अदुगिदमक्ता परा अमा तंबीनबा अदुबु रोहन ngasidi akiba amata lekhidre रोहनना हाना भैरवकी ममाइदा किन्ना कन्ना थिलई मसिगी मतुंगदा भैरवना मचिन थीरदुना रोहनबु हालगी मतागुम तानरखी अदुबु ngasidi रोहन मपादगी नांथोक्तुना चेलकपा मतमदा मपादगी ममांग थादुना लमजेन कन्ना चेली ngasidi मपा मचागी लमजेल असिदा रोहनना मपादगी मांगजिल थारी मपादगी हेंगतुना यामना यांगना चेली भैरवती महाकपु तानाबा ngamdaduna लेहौरी रोहनना मपागी मतौ असिदा नोक्सिलमी भैरवसु रोहनबु थादोक्लगे खल्लबगुम चचख्रो मतागुम ममितना खाना यंगलमलबा मतुंगदा ममाय लेदुना मयुमदा तपना तपना चटखी रोहनदी मपागी जेलदगी नाथोरए ngasiदगी निंखा तंबा हाइबदो मदुमदी ओइरे अदुबु पिकलिबा अर्जुनदी मागी कादुदा मथवाय नुंगाइतना सुक्थादुना फमदुना लेरी मथंगी सिंदा रोहन जिमी मयुमदा लाक्लमी अदुगा हाइरई आई मुंबईदा चलनी मफम मजुदा आईगी इमानबा विक्रम गी रेस्टोरेंट दा थबक यावरनी पुंची चुप्पा मफम मजुदा मीगी मिनाय ओइदुना मीगी थबक सुदुना लेरबसु आई सैरेंग इखिगनी अदुगा मफम असिददी आई अमुक हना हलक्लरोय रोहनना हारिबा वा खुदिमक मुन्ना तारबा मतुंगदा जिमी ngahaktangdi matha sana wakhal khara khalami aduga रोहन के मनाक्ता चंगसिंदुना वा खरदी रोहनदा यामना चेक्सिन हाइरी ngasi gi ahinga simadi रोहन जिमी gi mayumda lerami रोहन तुम्बा याददुना महाकी अंगांग ओरिंगी फोटो सिंग अदु येंगदुना लेरमी महाकी मखुरा अदुनदी रोहन बु यामना नुंगसिना लुना चाना तौबिरी रोहन गे अमत ngairaba सपोर्ट हाइरगदी महाकी मखुरा अदुनी अदुबु महाना खुंदोक्तुना चटकदोरिबा अर्जुन गिदी अर्जुन बु सपोर्ट तौबिगदबा अर्जुन बु लमजिंग लमतापिगदबा मी कना लेरिबगे खंथारुबदा महाकसु तसेंगनमकिदी तुम्बा याखिद्रे मथंगे अयुक्ता जिमीना ngarang हाइरंबा वाहाई सिंग अदो निंगसिंगलुबदा रोहन सु वाखलमा ngahak khallaba matungda che mache ama lauthokतुना करी करीनो खरा इरमी मथंगी सिंदा रोहन मयुमदा चटननबा थोरखी जिमीनासु रोहनना लरोकलेबा फिरेब अदु खंगलबगुमना चाउथोकचबगा लोइनना रोहनदा बाय बाय तौरकली रोहनना मयुमदा यौरकपा मतमददी अर्जुनदी बोर्डिंगदा चटननबगिदमक्ता मयुम ममांगदा सुक्थरगा फमदुना लेरमली रोहनना अर्जुनगी मनाक्ता चंगसिलक्तुना हाइरई आइगे लोइनना चलसिलाओ अर्जुन हाइरई सारदी ऑक्टो लौबा चखी सारना आइबु मफम असिदा लेंगदना लेरमु हाइरमी रोहनना हंगलई अदुदि नंग हॉस्टेलदा लेनिंगब्रा अर्जुन लेनिंगदे हाइरई रोहन हाइरई फरे अदु ओइरदि आइगे पुन्ना चलसि आइना चटपा मफम खुदिमक्ता नंगबुसु आइना पुरनी अर्जुन मयामबगी वाहाई असि ताबा मतमदा नोमी तौरदुना आइ यामना थुना थोलके हाइरमगा इमुंगदा चेंसिनखी तंजा असिदा रोहन महाना इखिबा चिठी अदुगा मपाना मवंदा पेखिबा गारी एदु लौथोक्तुना मयुमगी ममांग अदुदा थमलमी अर्जुनसु इमुंगदगी रोहनना ngarang थोलकपा मतमदा मफम अदुदा थादरंबा बैग अदु पुदुना थोरखी मसिगी मतुंगदा रोहन अमदी अर्जुन थमोय पेना मकालाना नोकलदुना रोहनना अर्जुन बु मखुत समदुना मखोयगी इमुंग अदुदगी गेट वांगमलाना पुन्ना थोकमिनरखी तसेंगनमकिदी मखोय अनिगी निंखा तंबा हाइबदो फंगलबरा रोहन अमदी अर्जुन मखोय अनिना मखुत समनदुना लाकपा मतमदा भैरवना अर्जुन बु हॉस्टेल ला थिन्ननबा ऑक्टो पुदुना लाक्लिबा अदु रोहनना उरमी रोहनना मपाबु अरोयबु ओइना अमुक्तंग येंगलमलगा हन्ना फाबो येंगलमदना अर्जुन पुदुना मुंबई तमना चटख्रे अदुगा भैरवना असोमदा मयुमदा हलकपा मतमदा रोहनना थमलंबा गारी अमदी चिठी अदु उरमी रोहन की चिठी अदुदा असोमना इरमी
ꯑꯩꯅ ꯑꯔꯖꯨꯟ ꯄꯨꯗꯨꯅ ꯆꯠꯂꯕꯅꯤ ꯑꯔꯖꯨꯟꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯕ ꯇꯥꯔꯕꯗꯤ ꯑꯔꯖꯨꯟꯁꯨ ꯅꯪꯒꯨꯝꯂꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯝꯕ ꯐꯪꯂꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯤꯔꯛꯄ ꯇꯥꯔꯕꯗꯤ ꯑꯔꯖꯨꯟꯕꯨ ꯅꯪꯅ ꯀꯝꯗꯧꯅ ꯐꯨꯏ ꯀꯝꯗꯧꯅ ꯑꯣꯠꯅꯩ ꯍꯥꯏꯕꯗꯨ ꯑꯩꯅ ꯄꯨꯂꯤꯁꯇ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯗꯣꯛꯀꯅꯤ ꯅꯪꯅ ꯑꯔꯖꯨꯟꯗ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯣꯠꯅꯩꯔꯤꯕ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯐꯦꯟꯁ ꯑꯃꯅꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯗꯟꯗꯤ ꯐꯪꯒꯅꯤ ꯑꯔꯖꯨꯟ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯍꯥꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯖꯦꯜ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ ꯑꯔꯖꯨꯟꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯁꯦꯝꯒꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯈꯜꯂꯔꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯧꯕꯤ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯧꯕ ꯐꯪꯖꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯔꯣꯍꯟꯅ ꯕꯣꯔ ꯄꯤꯔꯝꯃꯒ ꯃꯍꯥꯛꯀꯤ ꯆꯤꯊꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯚꯥꯏꯔꯞꯇꯤ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯊꯣꯛꯇꯕ ꯑꯃꯒꯨꯝꯅ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯋꯥꯏ ꯁꯪꯂꯦ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯉꯛꯄꯅꯤ ꯚꯥꯏꯔꯞꯀꯤ ꯃꯩꯊꯣꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯇꯥꯈꯤꯗꯦ ꯔꯣꯍꯟ ꯑꯃꯗꯤ ꯑꯔꯖꯨꯟ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯊꯧꯅꯥ ꯐꯅ ꯈꯨꯠ ꯁꯝꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ